ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯟꯗꯣꯅꯤꯗꯣ ꯃꯔꯥꯏꯕꯛꯅ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯃꯄꯣꯛ ꯃꯌꯤꯅꯒ ꯀꯟꯕꯒ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯁꯤꯡ ꯀꯤꯟꯊꯕꯗ ꯌꯥꯎꯗꯨꯅ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯣꯛꯇ꯭ꯔꯤꯉꯩꯗꯗꯤ ꯃꯅꯦꯝ ꯃꯀꯨꯗꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯊꯨꯞꯈꯤꯕꯗꯒꯤꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯏꯅ ꯇꯥꯏꯅꯗꯨꯅ ꯑꯣꯟꯁꯤꯟꯗꯅ ꯉꯥꯡꯕꯤ ꯆꯩꯕꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯂꯟꯗꯣꯅꯤꯅ ꯃꯪꯒꯣꯜ ꯂꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯖꯥꯇꯤꯗꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯍꯦꯛ ꯊꯣꯛꯂꯛꯄꯗꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯎꯍꯧꯔꯝꯗꯦ꯫ ꯖꯥꯇꯤꯁꯨ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝꯖꯤꯠꯇꯨ ꯐꯗ꯭ꯔꯠ ꯇꯧꯗꯨꯅ ꯁꯤꯠꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯁꯥꯎꯅ "ꯊꯕꯛ ꯆꯠꯇꯧꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯤ ꯎꯗ꯭ꯔꯣ? ꯍꯥ? ꯅꯃꯤꯠꯇꯨ ꯀꯔꯥꯏꯗ ꯑꯣꯟꯒꯦꯕ? ꯁꯨꯝꯖꯤꯠꯇꯨꯅ ꯐꯠ ꯇꯧꯔꯕꯗꯤ ꯀꯔꯥꯏꯗꯒꯤ ꯃꯪꯒꯣꯜ ꯑꯣꯏꯗꯧꯔꯤꯒꯦ? ꯍꯥ? ꯃꯪꯒꯣꯜ ꯑꯣꯏꯕꯤꯁꯤꯗꯤ ꯏꯃꯥ ꯅꯃꯧ ꯇꯁꯦꯡꯅ ꯎꯖꯍꯧꯗꯕꯅꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ, ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯅ ꯑꯃꯨꯛ ꯇꯧꯔꯅꯨ꯫ ꯅꯪꯒꯤꯅꯦ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒꯅꯦ ꯃꯗꯨꯗ ꯄꯦꯠꯊꯒꯗꯕ ꯊꯃꯣꯏꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯂꯩꯕꯤꯔꯅꯨ ꯑꯩꯁꯨ ꯌꯥꯗꯦ ꯃꯋꯥ ꯆꯥꯕꯤꯁꯤꯗꯤ꯫ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯗꯅ ꯊꯕꯛ ꯑꯝꯇ ꯆꯠꯂꯣꯏꯗꯦꯍꯦ ꯑꯩ ꯃꯪꯒꯣꯜ ꯑꯣꯏꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯅ ꯖꯥꯇꯤꯗꯨ ꯃꯐꯤ ꯁꯦꯝꯂꯒ ꯐꯤ ꯀꯥꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯟꯗꯣꯅꯤ ꯃꯅꯦꯝꯅ ꯊꯥꯔꯝꯂꯤꯕ ꯑꯀꯟꯕ ꯈꯣꯟꯗꯨꯗ ꯋꯥ ꯑꯃꯇ ꯈꯨꯝꯂꯨꯕ ꯉꯝꯗ ꯁꯨꯝꯖꯤꯠꯇꯨꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯃꯊꯃꯣꯏꯗ ꯇꯛꯁꯤ ꯁꯣꯟꯖꯅ "ꯃꯈꯣꯏ ꯊꯥꯖꯧ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯑꯩꯒꯤ ꯑꯋꯥꯕꯤ ꯏꯇꯧꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤ? ꯑꯩꯕꯨꯁꯨ ꯅꯅꯥꯛꯇ ꯂꯧꯁꯤꯟꯕꯤꯔꯣ ꯀꯩꯗꯧꯒꯦ? ꯍꯦꯛ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯩꯕꯨꯁꯨ ꯄꯨꯕꯤꯔꯣ ꯀꯩꯗꯧꯒꯦ?" ꯑꯗꯨꯝꯅ ꯄꯤꯔꯣꯏꯅꯅ ꯂꯦꯞꯂꯤꯉꯩꯗ ꯑꯃꯨꯛ ꯏꯃꯨꯡꯗꯒꯤ ꯃꯅꯦꯝꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯑꯃꯨꯛ ꯁꯨꯠ ꯇꯧꯗꯨꯅ ꯂꯩꯔꯕ꯭ꯔꯥ? ꯌꯦꯡꯅꯤꯡꯗꯕ ꯅꯨꯃꯤꯠꯁꯦ ꯎꯊꯣꯛꯅ ꯅꯥꯔꯕꯅꯤ." ꯂꯟꯗꯣꯅꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯂꯝꯇꯣ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯁꯠ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯖꯥꯇꯤꯒ ꯌꯥꯝꯅ ꯆꯥꯟꯅꯖꯕꯤ ꯃꯄꯣꯞ ꯍꯥꯏꯕꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯍꯥꯂꯦꯡꯗꯕꯤꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯜꯒꯗꯨ ꯁꯦꯝꯂꯒ ꯃꯪꯒꯣꯜ ꯗꯔꯤ ꯃꯄꯥꯜꯗ ꯂꯦꯞꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯆꯦ! ꯑꯣ ꯏꯆꯦ! ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯅꯦ?" ꯖꯥꯇꯤ ꯃꯄꯣꯞꯀꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯑꯗꯨꯝ "ꯑꯣ ꯂꯩꯌꯦ꯫ ꯑꯦ ꯃꯄꯣꯞ ꯅꯪ ꯑꯣꯏꯔꯦ? ꯂꯥꯎ ꯀꯥꯈꯠꯂꯛꯎꯅꯦ꯫ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯏꯆꯦꯒ ꯁꯨꯝ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯆꯠꯊꯣꯔꯛꯄꯅꯤ꯫ ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯑꯃꯨꯛ ꯀꯧꯗꯅ ꯂꯩꯇ꯭ꯔꯕꯁꯨ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯕꯗꯣ? ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯕꯣ? ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯑꯗꯨꯒꯤ ꯊꯕꯛ ꯑꯝꯇ ꯇꯥꯟꯅꯕ, ꯑꯗꯨꯒꯤ ꯁꯦꯜꯁꯤ ꯈꯔ ꯆꯤꯟꯕ, ꯑꯗ ꯏꯆꯦꯗ ꯂꯩꯔꯒꯗꯤꯗꯅ ꯂꯩꯔꯒꯕꯨꯗꯤ ꯄꯤꯕ ꯀꯩꯗꯧꯋꯦꯒꯦ? ꯑꯗꯅꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯌꯨꯝꯗ ꯁꯦꯜꯒ ꯑꯝꯇ ꯊꯥꯔꯛꯇ꯭ꯔꯦꯅꯦ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯍꯦꯛ ꯁꯥꯔꯤꯉꯩꯗꯨꯗ ꯂꯟꯗꯣꯅꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯏꯇꯞ ꯇꯞꯅ "ꯏꯃꯥ ꯀꯩꯗꯧꯔꯦ ꯑꯃꯨꯛ?" "ꯁꯦꯜꯒꯤꯗ ꯀꯩꯒꯤꯅꯣ?" "ꯆꯥꯛꯈꯨꯝꯒꯤ ꯃꯄꯣꯠ ꯃꯆꯩ ꯑꯝꯇ ꯂꯩꯇ꯭ꯔꯤ, ꯑꯗꯨꯅ..." "ꯌꯥꯔꯦ ꯈꯪꯉꯦ, ꯅꯪꯉꯣꯟꯗ ꯂꯩꯕꯤꯌꯨ ꯍꯥꯏꯗꯦ, ꯑꯩ ꯑꯗꯨꯝ ꯂꯩꯖꯒꯦ." ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯟꯗꯣꯅꯤ ꯀꯩꯁꯨ ꯍꯥꯏꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯄꯣꯞꯇꯤ ꯉꯁꯥꯏꯗꯒꯤ ꯃꯅꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯇꯨꯃꯤꯟ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯟꯗꯣꯅꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯉꯛꯀꯗꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯒ ꯇꯞꯅ "ꯏꯆꯦ, ꯑꯁꯤꯕꯨ ꯁꯨꯝ ꯂꯩꯔꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯆꯥꯛꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤ, ꯃꯌꯥꯗꯤ ꯑꯁꯨꯝ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯍꯦꯛ ꯂꯩ꯫ ꯑꯩꯗꯤꯅꯦ ꯃꯁꯛꯁꯤ ꯎꯕꯗ ꯇꯤꯟꯕꯤ ꯀꯥꯡꯂꯕꯅꯤ." "ꯏꯆꯦ ꯏꯕꯦꯝꯃ ꯀꯨꯏꯅ ꯊꯝꯒꯅꯨ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯐꯪꯉꯦ, ꯄꯥꯈꯪꯅꯒ ꯑꯣꯏꯔꯦ, ꯃꯤꯅ ꯁꯣꯏꯗꯅ ꯃꯤꯋꯥ ꯉꯥꯡꯅꯔꯛꯀꯅꯤ꯫ ꯃꯥꯒꯤꯗꯤ ꯐꯩꯗꯣ, ꯉꯥꯡꯅꯤꯡꯕ ꯉꯥꯡꯂꯁꯨ ꯏꯆꯥ ꯑꯇꯣꯝꯕꯗꯨꯗꯤ ꯄꯥꯈꯪꯅꯤꯅ ꯃꯤꯅ ꯃꯤꯍꯨ ꯆꯪꯂꯕꯗꯤ ꯌꯨꯝꯕꯥꯜꯁꯤ ꯇꯧꯔꯤꯕꯅꯤꯗꯣ, ꯑꯗꯨꯅ ꯊꯨꯅ..." ꯍꯥꯏꯅ ꯋꯥꯗꯤ ꯍꯥꯏꯗ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯖꯥꯇꯤꯁꯨ ꯃꯄꯣꯞꯅ ꯏꯟꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯑꯐꯕꯅꯤ ꯈꯟꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ "ꯑꯗꯨꯅꯤ ꯏꯕꯦꯝ ꯑꯩꯅ ꯈꯜꯂꯤꯁꯦ, ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯃꯧꯅꯤ, ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥ ꯑꯇꯣꯝꯕꯅ ꯌꯨꯝꯕꯥꯜ ꯁꯤꯠꯂꯕꯗꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅꯤ ꯏꯆꯦ ꯏꯕꯦꯝꯃ, ꯅꯅꯥꯎꯅ ꯍꯥꯏꯔꯤꯁꯦ ꯏꯟꯁꯤꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ, ꯃꯤꯅ ꯈꯟꯗꯧꯕꯗꯨꯅ ꯎꯕꯒꯤ ꯍꯥꯏꯕꯅꯤ꯫
ꯑꯃꯨꯛ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯐꯅꯕꯅꯤ ꯍꯥꯏꯕ ꯑꯗꯅꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯃꯉꯛ ꯁꯝꯁꯦ ꯏꯟ ꯇꯧꯕꯗ ꯉꯥꯏꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯏꯔꯥꯡ ꯁꯥꯍꯨꯝ ꯇꯧꯔꯤꯁꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯃꯤꯃꯤ ꯏꯁ ꯃꯥꯁꯨꯕ ꯈꯥꯡꯕ ꯀꯜꯂꯕ ꯍꯥꯏꯗꯨꯅꯤ ꯑꯩꯒ ꯑꯣꯏꯔꯗꯤꯅꯦ ꯏꯄꯥꯝꯗ ꯀꯣꯛ ꯍꯟꯖꯈꯤꯅꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯅ ꯂꯩꯔꯤꯁꯤꯅꯤ ꯀꯩ ꯍꯥꯏꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯏꯁꯥꯁꯦ ꯅꯣꯡꯃꯇ ꯋꯥꯈꯜꯁꯦ ꯏꯪꯅ ꯂꯩꯕ ꯐꯪꯗ꯭ꯔꯕꯅꯤ ꯃꯁꯛꯁꯦ ꯍꯦꯛ ꯎꯕꯒ ꯏꯆꯥ ꯅꯨꯄꯥ ꯑꯍꯜꯗꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯄ ꯃꯁꯤꯒꯤ ꯅꯨꯄꯥ ꯆꯥꯕꯤꯁꯦ ꯍꯥꯏꯅ ꯖꯥꯇꯤꯗꯨ ꯊꯨꯠ ꯊꯨꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯀꯞꯁꯤꯟꯅꯔꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯃꯄꯣꯞꯁꯨ ꯅꯨꯡꯉꯥꯏꯇꯕ ꯁꯥꯁꯤꯟꯅꯗꯨꯅ ꯇꯞꯅ ꯇꯣꯛꯂꯣꯁꯤ ꯏꯁꯤ ꯁꯤꯈ꯭ꯔꯕ ꯃꯤꯕꯨ ꯑꯃꯨꯛ ꯍꯜꯂꯛꯂꯣ ꯍꯥꯏꯗꯤ ꯌꯥꯗꯧꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣ ꯀꯩꯗꯧꯒꯦ ꯀꯔꯝ ꯍꯥꯏꯅ ꯀꯥꯎꯗꯧꯔꯤꯅꯣꯅꯦ ꯃꯁꯛꯁꯦ ꯁꯨꯝ ꯎꯠꯇꯅ ꯂꯩꯔꯕꯅꯤꯅ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯍꯜꯂꯤꯅꯦ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯈꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯐꯥꯎꯗ ꯆꯠꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯅꯅꯥꯎꯒ ꯍꯦꯛꯇ ꯇꯥꯟꯅꯔꯁꯤ ꯍꯣꯏꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯁꯦ ꯅꯪꯒꯤ ꯁꯦꯜꯍꯥꯏꯗꯣ ꯑꯁꯤꯅ ꯑꯣꯛꯀꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯤꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤꯗ ꯑꯣꯛꯇ꯭ꯔꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯌꯥꯔꯅꯤ ꯏꯆꯦ ꯉꯁꯤꯒꯤꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯍꯌꯦꯡ ꯁꯣꯏꯗꯅꯗꯤ ꯂꯥꯛꯄꯤꯌꯨꯀꯣ ꯍꯥꯏꯅ ꯃꯄꯣꯞꯇꯨ ꯃꯥꯅ ꯄꯥꯝꯂꯤꯕ ꯁꯦꯜꯗꯨ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯍꯤꯒꯥꯏ ꯋꯥ ꯈꯔ ꯊꯥꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯖꯥꯇꯤꯁꯨ ꯃꯤꯅ ꯏꯟꯁꯤꯜꯂꯝꯂꯤꯕꯗꯨꯅ ꯑꯆꯨꯝꯕꯅꯤ ꯈꯟꯅ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯋꯥ ꯆꯥꯕꯤꯁꯦ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯍꯥꯛ ꯊꯛꯇ ꯃꯤꯅꯣꯛ ꯃꯩꯁꯥꯒ ꯑꯃꯨꯛ ꯂꯥꯡꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯊꯨꯅ ꯇꯥꯟꯊꯣꯛꯈꯤꯗꯕ ꯌꯥꯗꯦ ꯋꯥꯈꯜꯗ ꯈꯜꯂꯤꯕꯗꯨꯃꯛ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯝꯃꯤ ꯊꯨꯅ ꯇꯥꯟꯊꯣꯛꯈꯤꯗꯕ ꯌꯥꯗꯕꯅꯤ ꯁꯣꯝꯗꯅ ꯂꯟꯗꯣꯅꯤꯁꯨ ꯃꯅꯦꯝꯅ ꯈꯜꯂꯤꯕꯗꯨꯃꯛ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯈꯣꯡꯗꯥꯔꯛꯄ ꯅꯨꯃꯤꯠꯇ ꯃꯣꯡꯐꯝ ꯑꯅꯤ ꯁꯨꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯍꯣꯡꯕ ꯉꯝꯗꯕꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯅ ꯂꯩꯕꯅꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯖꯥꯇꯤꯗꯨ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯄꯣꯞꯅ ꯃꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯗꯨ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯏꯟꯁꯥꯡ ꯃꯅꯥꯗꯨ ꯑꯁꯨꯝ ꯃꯅ ꯍꯪꯒꯥꯝ ꯃꯅꯥ ꯃꯄꯣꯞ ꯃꯇꯥꯡ ꯐꯕꯗꯨ ꯍꯥꯏꯐꯦꯠ ꯀꯟꯊꯣꯛꯇꯨꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ ꯍꯪꯒꯥꯝ ꯃꯅꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅꯕꯨ ꯐꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯆꯦ ꯉꯔꯥꯡ ꯃꯄꯣꯞꯅ ꯃꯣꯏꯗ ꯂꯥꯛꯎ ꯋꯥ ꯈꯟꯅꯗꯧꯕ ꯍꯥꯏꯗꯧꯕ ꯂꯩ ꯍꯥꯏꯔꯝꯕꯅꯤꯅꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯑꯝꯇ ꯍꯥꯟꯅ ꯆꯠꯂꯨꯈꯤꯒꯦꯗ ꯍꯥꯏꯅ ꯖꯥꯇꯤꯗꯨ ꯇꯧꯔꯤꯕ ꯊꯕꯛꯀꯗꯨ ꯑꯃꯇꯦꯛ ꯂꯣꯏꯁꯤꯜꯂꯝꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯐꯤ ꯁꯦꯝꯂꯒ ꯃꯄꯣꯞ ꯍꯣꯏꯗꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯟꯙꯣꯅꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯗ ꯃꯪꯒꯣꯜꯗꯨꯗ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯂꯩꯔꯝꯗꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯏꯃꯥꯁꯤꯅ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯑꯣꯏꯅ ꯊꯝꯂꯝꯃꯤ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯀꯩꯁꯨ ꯈꯟꯗꯅ ꯂꯟꯙꯣꯅꯤꯗꯨ ꯃꯅꯦꯝꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯃꯅꯥ ꯃꯁꯤꯡꯗꯨ ꯃꯥꯅ ꯑꯣꯏꯅ ꯐꯗꯠ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯊꯨ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯏꯕꯦꯝꯃ ꯄꯣꯛꯄꯤ ꯁꯥꯐꯕꯤꯗꯨ ꯇꯍꯥ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯕꯦꯝꯃ ꯏꯕꯦꯝꯃ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯐꯝꯃꯒ ꯂꯩꯔꯤ ꯅꯪꯅꯦ ꯉꯁꯤꯗꯤ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯑꯩꯅꯦ ꯅꯪꯒꯤ ꯈꯟꯕ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯗꯨꯕు ꯀꯩꯅꯣ ꯑꯩꯕꯨ ꯌꯨꯝꯁꯤ ꯂꯩꯇꯅ ꯀꯥꯏꯗ ꯂꯩꯌꯣ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏ ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯒꯤ ꯃꯇꯧꯗꯣ ꯃꯇꯥꯡꯁꯤꯗꯗꯤ ꯀꯥꯟꯅꯔꯔꯣই ꯅꯋꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯅꯆꯥ ꯑꯃ ꯊꯝꯂꯝꯗꯅ ꯅꯆꯥꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯍꯥꯏꯔꯕꯗꯤ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯆꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯤꯋꯥ ꯃꯩꯁꯥ ꯅꯪꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯐꯪꯂꯣꯏꯀꯣ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤ ꯌꯨꯝꯁꯤ ꯂꯩꯔꯒ ꯀꯔꯤꯒꯤ ꯃꯤꯋꯥ ꯃꯩꯁꯥꯅꯣ ꯑꯗꯒꯤ ꯁꯤꯗ ꯃꯤꯋꯥ ꯃꯩꯁꯥ ꯅꯪꯉꯦ ꯍꯥꯏꯅ ꯈꯜꯂꯁꯨ ꯑꯥꯗ ꯏꯃꯥ ꯍꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯪꯂꯣꯏꯁꯤꯔꯣ ꯁꯤꯒ ꯑꯥꯒ ꯃꯥꯟꯅꯕ ꯅꯠꯇꯦꯀꯣ ꯁꯤꯗꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯃꯤꯅ ꯀꯅꯥ ꯀꯔꯤ ꯉꯥꯡꯅꯔꯛꯄꯗ ꯅꯪꯒꯤꯗꯃꯛꯇ ꯀꯅꯥꯅ ꯆꯣꯡꯊꯣꯛꯄꯤꯅꯤ ꯑꯥꯗ ꯂꯩꯕꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯕꯨꯡ ꯅꯧꯄꯥ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯕꯅꯤ ꯀꯅꯥꯅꯕꯨ ꯀꯔꯤ ꯍꯥꯏꯅꯅꯤ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯂꯁꯤ ꯌꯥꯔꯦ ꯁꯤꯗ ꯂꯩꯕꯁꯨ ꯑꯥꯗ ꯂꯩꯕꯁꯨ ꯆꯞ ꯃꯥꯟꯅꯕꯁꯤꯕꯨ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ ꯐꯔꯦ ꯅꯪꯅꯕꯨ ꯑꯗꯨꯝꯅꯕꯨ ꯈꯜꯂꯕꯗꯤ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯦ ꯅꯪꯅꯦ ꯃꯨꯟꯅꯗꯤ ꯈꯜꯂꯨꯀꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯆꯠꯇ꯭ꯔꯗꯤ ꯀꯩꯗꯧꯈꯣ ꯍꯥꯏꯔꯤꯕꯅꯣ ꯁꯨꯝ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅꯦ ꯃꯐꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯇꯅ ꯂꯩꯊꯕ ꯌꯥꯝꯅ ꯇꯜꯂꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯅꯅꯦꯝꯗꯣ ꯃꯥꯏ ꯆꯥꯟꯅꯗꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯂꯥꯛꯇ ꯌꯥꯗꯕꯒꯤ ꯅꯪꯒꯤ ꯈꯜꯂꯒ ꯂꯥꯛꯄꯅꯤ ꯍꯥꯏꯅꯗꯧꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯌꯥꯔꯦ ꯅꯅꯦꯝ ꯑꯗꯨꯅꯅꯦ ꯑꯃꯨꯛ ꯂꯝꯖꯥꯎ ꯊꯣꯛꯏꯅ ꯉꯥꯡꯅꯕꯅꯤ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯌꯥꯔꯦ ꯅꯪꯅꯦ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯣ ꯍꯥꯏꯔꯤꯁꯤ ꯍꯥꯏꯅ ꯁꯥꯐꯕꯤꯗꯨ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯈꯔ
ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯖꯥꯇꯤꯗꯨ ꯃꯄꯣꯞ ꯍꯣꯏꯗ ꯇꯐꯤꯡ ꯂꯥꯛꯄꯗꯨ ꯂꯥꯞꯇꯛꯅ ꯃꯪꯒꯣꯜꯗ ꯏꯟꯁꯥꯡ ꯃꯜꯂꯤꯕ ꯃꯄꯣꯞꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯅ ꯉꯔꯥꯡ ꯀꯥꯞꯈꯤꯕ ꯇꯦꯟꯁꯦ ꯃꯄꯥ ꯁꯨꯝꯅꯗꯤ ꯄꯥꯜꯂꯤꯁꯦ ꯈꯪꯉꯦ꯫ ꯍꯣꯔꯦꯟ ꯏꯆꯦꯁꯦ ꯌꯧꯔꯨꯈꯤꯁꯅꯨ, ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯁꯥꯂꯥꯛ ꯁꯥꯅꯕ ꯏꯟꯁꯤꯟꯒꯦꯕ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯎꯁꯤꯟꯅꯗꯕꯤꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯥꯇꯤꯁꯨ ꯇꯐꯤꯡ ꯑꯁꯨꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯀꯧꯗ ꯌꯥꯗ꯭ꯔꯗꯨꯅ ꯏꯆꯦ ꯂꯦꯡꯕꯤꯔꯛꯏ꯫ ꯑꯧ ꯏꯕꯦꯝꯃ, ꯉꯔꯥꯡ ꯅꯪꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯒꯤ ꯑꯩꯁꯦ ꯍꯦꯛꯇ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯥꯛꯂꯕꯅꯤ꯫ ꯌꯥꯅꯤ ꯏꯆꯦ, ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯀꯩ ꯋꯥꯅꯣ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦꯅꯦ꯫ ꯏꯆꯦ ꯅꯪꯁꯨꯕ ꯀꯥꯎꯒꯟꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯌꯥꯝ ꯊꯨꯅ ꯀꯥꯎꯔꯝꯈ꯭ꯔꯦ꯫ ꯉꯔꯥꯡꯗꯪ ꯅꯪꯅ ꯑꯩꯈꯣꯏ ꯃꯧꯗꯣ ꯇꯥꯟꯊꯣꯛꯅꯕ ꯋꯥ ꯍꯥꯏꯒꯦ ꯅꯣꯏꯁꯤꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯂꯤꯗꯨꯗꯤ꯫ ꯏꯆꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ꯫ ꯅꯪꯅꯦ ꯑꯝꯇ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯇꯥꯟꯊꯣꯛꯅꯕ ꯂꯝꯕꯤꯗꯣ ꯌꯥꯗꯕꯅꯤ꯫ ꯑꯗꯣ ꯑꯃꯨꯛ ꯃꯥꯅ ꯈꯪꯂꯛꯂꯒ ꯈꯪꯖꯅꯨꯗ, ꯃꯥꯗ ꯂꯩꯇ꯭ꯔꯕꯗꯤꯅꯦ ꯐꯔꯗꯕꯅꯤ꯫ ꯑꯩꯅꯦ ꯃꯥꯒꯤ ꯃꯁꯛꯁꯦ ꯁꯨꯝ ꯌꯦꯡꯂꯒ ꯈꯣꯏꯗꯧꯁꯤ ꯁꯥꯎꯒꯠꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯏꯆꯥꯗꯨꯁꯨ ꯃꯥꯅ ꯆꯥꯕꯤꯈ꯭ꯔꯦꯗꯅ ꯈꯜꯂꯨꯔꯒ ꯑꯩꯅꯦ ꯍꯥꯠꯅꯤꯡꯕ ꯑꯃꯕꯨ ꯌꯥꯎꯔꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯄꯥꯏ ꯄꯣꯠ ꯑꯃꯅ ꯊꯣꯝꯃꯨꯕꯁꯨ꯫ ꯏꯆꯦ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕꯒ ꯅꯠꯇꯦ, ꯕꯗꯅꯥꯝ ꯂꯩꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯦꯅꯦ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯕꯤꯌꯨ, ꯅꯅꯥꯎ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯀꯦ꯫ ꯑꯗꯨꯅꯤ ꯏꯆꯦꯅ ꯅꯪꯒꯤ ꯅꯅꯥꯛꯇꯅꯦ ꯅꯪꯒ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯍꯣꯏ ꯏꯆꯦ, ꯅꯅꯥꯎ ꯇꯞꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦ꯫ ꯏꯆꯦꯒꯤ ꯍꯩꯕꯕු ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯇꯧꯕꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯣꯏꯔꯔꯣꯏꯀꯣ? ꯁꯣꯏꯔꯣꯏ, ꯀꯔꯤꯝꯇ ꯁꯣꯏꯔꯣꯏ꯫ ꯏꯆꯦꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯂꯗꯕꯅꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤꯒ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯇꯨꯡꯗ ꯅꯪꯁꯨ ꯅꯊꯧ ꯆꯤꯟꯖꯕꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯌꯦꯠꯁꯤꯟꯕꯤꯔꯦ꯫ ꯀꯥꯏꯗꯦꯗ, ꯏꯆꯦ ꯍꯣꯏꯅ ꯄꯥꯡꯕꯤꯕ ꯃꯇꯦꯡꯒ ꯍꯥꯏꯔꯨꯔꯗꯤ ꯑꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ꯫ ꯑꯗꯨꯒꯤꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤꯗ꯫ ꯅꯪꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯧꯔꯤꯕꯁꯤꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯆꯦꯁꯨ ꯌꯧꯈ꯭ꯔꯒꯦ꯫ ꯑꯧ ꯏꯆꯦ, ꯑꯗꯣ ꯅꯅꯥꯎ ꯊꯤꯟꯗꯣꯛꯆꯗ꯭ꯔꯦ꯫ ꯀꯥꯏꯗꯦꯗ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯖꯥꯇꯤꯗꯨ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯣꯞ ꯖꯥꯇꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯃꯆꯥꯗꯨꯅ ꯊꯕꯛ ꯁꯨꯕꯗ ꯆꯤꯡꯗꯒꯤ ꯑꯣꯟꯊꯔꯒ ꯁꯤꯖꯕꯗꯨꯕꯨ ꯃꯃꯧ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯤ꯫ ꯑꯉꯛꯄ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯇꯧꯁꯤꯟꯅꯔꯒ ꯁꯦꯜ ꯈꯔꯗꯤ ꯂꯧꯊꯣꯛꯍꯧꯗꯕ ꯌꯥꯗꯕ꯫ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯈꯣꯏꯗꯣꯡꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯧ ꯍꯜꯂꯛꯄꯤꯒꯨꯝꯕ ꯃꯆꯥ ꯃꯋꯥ ꯂꯩꯇꯕ ꯃꯧꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯒꯟꯕꯅꯤ꯫ ꯑꯗꯨꯅ ꯍꯦꯛꯇ ꯆꯠꯂꯒ ꯄꯥꯎꯁꯦ ꯄꯤꯁꯤꯜꯂꯨꯔꯒꯦ ꯍꯥꯏꯅ ꯃꯄꯣꯞꯇꯨ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯁꯠ ꯍꯦꯛꯇ ꯃꯅꯥ ꯃꯁꯤꯡꯗꯨ ꯆꯥꯎꯃꯟꯃꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯖꯥꯇꯤꯗꯨ ꯃꯥꯅ ꯃꯄꯣꯞ ꯍꯣꯏꯗꯒꯤ ꯍꯜꯂꯛꯄꯗ ꯃꯥꯅ ꯃꯜꯂꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯍꯩ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ?" ꯂꯟꯗꯣꯟꯅꯤꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯃꯩ ꯊꯥꯒꯠꯀꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯃꯄꯥꯜꯗ ꯄ꯭ꯔꯕꯞ ꯊꯣꯔꯛꯂꯒ "ꯏꯃꯥ, ꯀꯔꯤ? ꯑꯩꯅ ꯁꯤꯗ ꯉꯁꯥꯏꯗ ꯃꯜꯂꯒ ꯊꯝꯂꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ?" "ꯏꯃꯥ ꯂꯩꯇꯕꯗꯨꯗ ꯆꯠꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦꯅ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯅ." "ꯌꯥꯝ ꯍꯩꯔꯦꯗ ꯅꯪꯗꯤ! ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯆꯥꯛ ꯏꯟꯁꯥꯡ ꯊꯥꯒꯠꯂꯣ ꯀꯥꯏꯅꯒ ꯍꯥꯏꯔꯝꯂꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ? ꯅꯆꯤꯟꯗꯨ ꯈꯨꯝꯃꯣꯕ!" "ꯏꯃꯥ ꯂꯥꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯊꯥꯒꯠꯇꯦ ꯍꯥꯏꯅ..." "ꯃꯁꯤ ꯃꯆꯤꯟ ꯁꯥꯡꯒꯠꯅ ꯑꯩꯉꯣꯟꯗ ꯑꯔꯪꯅ ꯈꯨꯝꯃꯦꯕ! ꯈꯨꯝꯈꯤꯗ꯭ꯔꯣ?" ꯍꯥꯏꯅ ꯃꯃꯧ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯍꯦꯛꯇ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯂꯟꯗꯣꯟꯅꯤꯁꯨ ꯃꯅꯦꯝꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯐꯨꯔꯛꯄꯗꯨꯗ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯉꯥꯛꯊꯣꯛꯂꯒ "ꯏꯃꯥ, ꯑꯩ ꯂꯥꯟꯖꯔꯦ. ꯑꯩ ꯃꯇꯨꯡꯗꯗꯤ ꯏꯃꯥꯅ ꯍꯥꯏꯗꯕ ꯑꯝꯇ ꯇꯧꯖꯔꯔꯣꯏ. ꯏꯃꯥ ꯅꯃꯧ ꯂꯥꯟꯖꯔꯦ." "ꯀꯔꯤꯒꯤ ꯏꯃꯧ? ꯃꯧ ꯑꯆꯥꯕꯤꯁꯤꯗꯤ ꯑꯍꯩ ꯑꯄꯥꯒ ꯁꯥꯗꯅ ꯃꯇꯨꯡꯗꯒ ꯍꯦꯛ ꯇꯧꯔꯕ ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯤ?" ꯍꯥꯏꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯟꯗꯣꯟꯅꯤ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯅ ꯃꯔꯝ ꯊꯤꯔꯒ ꯃꯅꯦꯝꯅ ꯃꯔꯥꯜ ꯄꯤꯔꯤꯕꯗꯨ ꯌꯨꯝꯗꯨ ꯂꯩꯇꯅꯕ ꯇꯧꯔꯤꯕ ꯆꯀ꯭ꯔꯤꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯂꯒ ꯀꯞꯅꯤꯡꯕꯗꯨ ꯊꯤꯡꯒꯠꯅꯕ ꯍꯣꯠꯅꯅ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯗꯁꯨ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯏꯄꯥꯒꯤ ꯃꯤꯆꯩ, ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯃꯠꯇ ꯅꯪꯂꯝꯂꯣꯏꯀꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯛ ꯊꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ? ꯑꯩꯁꯤꯕꯨ ꯇꯁꯦꯡꯅ ꯃꯋꯥ ꯆꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯣ? ꯈꯟꯅ ꯂꯟꯗꯣꯅꯤꯗꯨ ꯀꯞꯇꯅꯕꯅꯤ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕꯗꯨ ꯃꯄꯤꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯑꯗꯨꯃꯛ ꯁꯤꯟꯊꯔꯛꯂꯝꯃꯤ꯫
ꯇꯥꯟꯖꯥꯗꯨꯗ ꯊꯪꯅꯕꯒꯤ ꯃꯧ ꯑꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯣꯡꯅꯥꯎꯗ ꯃꯅꯤ ꯃꯃꯧꯅ ꯇꯧꯅꯔꯤꯕꯗꯨ ꯂꯣꯏꯅ ꯎꯔꯤꯕ ꯑꯣꯏꯕꯅ ꯃꯔꯛꯇ ꯃꯗꯣꯝꯆꯥ ꯑꯗꯨꯗ ꯋꯥ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯕꯁꯨ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨ ꯀꯥꯈꯠꯂꯒ ꯇꯞꯅ "ꯏꯅꯥꯎ, ꯅꯪꯕꯨ ꯀꯞꯇꯨꯅ ꯂꯩꯔꯕ꯭ꯔꯣ?" ꯂꯟꯗꯣꯅꯤ ꯃꯦꯝꯆꯧꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯒ ꯀꯞꯂꯝꯕꯗꯨ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯂꯒ "ꯀꯞꯇꯦꯗ ꯏꯆꯦ, ꯀꯩ ꯂꯩꯔꯒꯦ?" "ꯀꯩꯁꯨꯕꯨꯗꯤ ꯂꯩꯇꯦꯗ. ꯍꯧꯖꯤꯛꯇ ꯏꯟꯗꯣꯟꯒ ꯂꯥꯎꯅꯈꯤꯕꯗꯨ ꯇꯥꯕꯗ ꯑꯃꯨꯛ ꯀꯞꯂꯒ ꯂꯩꯔꯝꯗ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕ ꯂꯥꯛꯂꯤꯅꯤ." "ꯀꯞꯇꯦꯗ." ꯍꯥꯏꯔꯒ ꯂꯟꯗꯣꯅꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯊꯤꯡꯕ ꯉꯝꯗ ꯑꯗꯨꯃꯛ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯧꯕꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ "ꯏꯟꯗꯣꯟꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯊꯦꯜꯂꯕ ꯍꯥꯏꯗꯨꯅꯤ. ꯑꯗꯨꯕꯨꯅꯦ, ꯑꯍꯜ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ. ꯌꯦꯡꯉꯣꯏ, ꯅꯪꯒꯤꯁꯨ ꯃꯄꯨꯅ ꯇꯝꯕ ꯃꯇꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣꯏ ꯅꯥꯎꯁꯤꯗꯤ." "ꯏꯆꯦ, ꯑꯩꯒꯤꯕꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯈꯤꯗ꯭ꯔꯅꯦ?" ꯃꯦꯝꯆꯧꯕꯤ ꯂꯟꯗꯣꯅꯤꯒꯤ ꯋꯥꯍꯪꯗꯨꯗ ꯄꯥꯎꯈꯨꯝ ꯐꯠ ꯄꯤꯕꯗꯤ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯨꯒꯦ ꯈꯟꯅ ꯂꯥꯛꯂꯕꯅꯤꯅ ꯑꯗꯨꯃꯛ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯑꯣꯏꯅ "ꯀꯩꯒꯤ ꯂꯥꯛꯇꯅꯤ? ꯃꯤꯕꯨ ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯁꯦ. ꯏꯟꯗꯣꯟꯅ ꯍꯧꯖꯤꯛ ꯁꯥꯎꯔꯤꯅꯤ ꯇꯧꯔꯤꯕꯁꯦ ꯀꯅꯥꯅ ꯈꯪꯕ, ꯅꯪꯒꯤ ꯊꯃꯣꯏ ꯈꯪꯂꯛꯄꯗ ꯏꯃꯧꯗꯅꯤ ꯍꯥꯏꯕꯁꯨ. ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯏꯆꯦ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤꯕꯁꯦ. ꯅꯨꯃꯤꯠ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯁꯦ. ꯋꯥꯈꯜ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ." ꯍꯥꯏꯅ ꯃꯦꯝꯆꯧꯕꯤꯅ ꯂꯟꯗꯣꯅꯤꯒꯤ ꯆꯔꯥꯡꯅꯔꯕ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨ ꯃꯄꯣꯞꯇꯨ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯃꯧꯄꯥꯁꯤꯡ ꯊꯣꯛꯄ ꯑꯃꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯟꯗꯣꯟ ꯊꯣꯛꯄꯤ ꯅꯍꯥꯗꯤ ꯅꯍꯥꯅꯤ. ꯆꯍꯤ ꯃꯇꯥꯡꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯟꯕ ꯌꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯍꯜꯗ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯎꯄꯥꯏ ꯂꯩꯇ ꯃꯟꯗꯣꯟ ꯊꯣꯛꯄꯅꯤ. ꯑꯗꯨꯅ ꯃꯥ ꯎꯕꯗ ꯑꯍꯜ ꯁꯥꯒꯠꯇꯅ "ꯍꯩꯃꯥ, ꯃꯄꯣꯞ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ?" ꯃꯄꯣꯞ ꯃꯃꯤꯡꯃꯛ ꯍꯦꯛ ꯀꯧꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯍꯩꯅꯗꯅ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯆꯍꯤꯗꯤ ꯑꯩꯅꯕꯨ ꯍꯜꯂꯝꯒꯅꯤ, ꯑꯗꯨꯒ ꯃꯤꯡꯒ ꯁꯦꯀꯠꯇꯅ ꯍꯅꯨꯕꯗ ꯂꯩꯔꯕꯅꯤ ꯁꯥꯗꯅ. ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ. ꯃꯥꯏꯊꯣꯡꯗꯗꯤ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯔꯒ "ꯑꯧ ꯏꯟꯗꯣꯟ, ꯑꯩꯈꯣꯏ ꯈꯣꯏꯗꯣꯡꯕ ꯂꯩꯈꯤꯕ꯭ꯔꯣ?" "ꯂꯩꯕꯅꯤ. ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯁꯤꯗ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯉꯥꯡꯍꯧꯕꯅꯤ." "ꯑꯣ, ꯑꯗꯣ ꯏꯟꯗꯣꯟꯕꯨ ꯀꯥꯏꯗ?" "ꯑꯩꯕꯨꯗꯤ ꯑꯁꯤ ꯑꯋꯥꯡ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ." ꯃꯄꯣꯞ ꯄꯤꯁꯛ ꯃꯆꯥꯅ ꯆꯠꯊꯣꯛꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯍꯦꯟꯅ ꯇꯥꯟ ꯆꯥꯔꯦ ꯈꯟꯅ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯔꯒ "ꯑꯣ, ꯑꯩꯁꯨ ꯏꯕꯨꯡꯉꯣꯗ ꯑꯔꯨꯕ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤꯗ. ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯕꯨ ꯑꯔꯨꯕ ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯗꯤ ꯉꯛꯄꯨ ꯉꯛꯆꯔꯦꯗ, ꯃꯥꯒꯤ ꯐꯤꯕꯝ ꯃꯇꯥꯗꯨꯒ." ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥꯗꯤ ꯑꯗꯨꯃꯛ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯣꯞꯁꯨ ꯄꯤꯁꯛ ꯃꯆꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯇꯥꯔꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯀꯔꯤꯝꯇꯗꯤ ꯍꯥꯏꯗꯕꯤ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯄ꯭ꯔꯞ ꯍꯦꯛ ꯆꯪꯂꯛꯄꯗ ꯈꯣꯏꯗꯣꯡꯒ ꯍꯦꯛ ꯌꯨꯝꯌꯥꯏꯗ ꯊꯦꯡꯅꯔꯝꯃꯤ꯫ "ꯑꯦ ꯏꯆꯦ." "ꯈꯣꯏꯗꯣꯡ, ꯏꯆꯦꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯤꯅꯦ." "ꯀꯩ ꯋꯥꯅꯣ ꯏꯆꯦ?" "ꯅꯪꯒꯤ ꯍꯩꯅꯕꯤꯗꯣ ꯑꯗꯣ." ꯃꯄꯣꯞꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯅ ꯃꯔꯛ ꯐꯠ ꯊꯠꯂꯒ "ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩꯅꯦ ꯏꯆꯦ ꯍꯣꯏꯗ ꯑꯣꯏꯅ ꯅꯣꯡꯃ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯊꯣꯛꯆꯔꯛꯂꯒꯦ." "ꯑꯣ, ꯐꯔꯦ. ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ. ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ. ꯀꯩꯅꯣ ꯑꯆꯥ ꯑꯊꯛ ꯈꯔ." "ꯌꯥꯔꯦ. ꯑꯩꯁꯨꯅꯦ ꯊꯕꯛ ꯈꯔ ꯆꯠꯇꯧꯕꯁꯨ ꯂꯩ. ꯊꯨꯔꯦ." ꯍꯥꯏꯅ ꯃꯄꯣꯞꯇꯨ ꯉꯥꯡꯗꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯣꯏꯗꯣꯡꯁꯨ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯝꯂꯝꯃꯦ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯥꯇꯤꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯒꯤ ꯂꯣꯟ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤ ꯑꯃꯅ "ꯏꯆꯦ, ꯇꯝꯄꯥꯛ, ꯅꯪꯁꯨ ꯀꯩꯊꯦꯜ ꯊꯣꯛꯂꯛꯂꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯆꯦ." "ꯑꯗꯣ ꯏꯆꯦ, ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯣꯏꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯗꯅ ꯂꯩ ꯍꯥꯏꯅꯦ?" "ꯂꯩ ꯏꯕꯦꯝꯃ, ꯑꯗꯨꯝ ꯂꯩ. ꯁꯨꯔꯨ ꯅꯩꯁꯤꯟꯗꯅ ꯍꯦꯛ ꯂꯩꯔꯦ." "ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯣ?" "ꯀꯔꯤꯗ ꯐꯗꯅ? ꯆꯐꯨ ꯆꯥꯎꯅꯕꯅꯤ." "ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯏꯆꯦ? ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯇ꯭ꯔꯕ ꯐꯥꯎꯕꯗ ꯅꯃꯧ ꯑꯗꯨꯅ ꯃꯃꯪ ꯑꯅꯤ ꯁꯨꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯂꯩꯔꯤꯕꯗꯣ ꯅꯨꯡꯁꯤꯒꯦ ꯍꯥꯏꯗꯦ." "ꯍꯣꯏ ꯏꯕꯦꯝꯃ, ꯅꯨꯡꯁꯤꯒꯦꯁꯨ ꯅꯣꯏ ꯍꯦꯛ ꯅꯨꯡꯁꯤꯕꯤꯔꯣ. ꯑꯩꯗꯤ ꯉꯝꯗ꯭ꯔꯦ, ꯅꯨꯡꯁꯤꯕꯒ ꯈꯥꯔꯦ ꯃꯁꯛꯇꯨ ꯎꯕꯗ." ꯍꯥꯏꯅ ꯖꯥꯇꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯥꯎꯅ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯇꯝꯄꯥꯛꯇꯨ ꯉꯛꯄꯨ ꯉꯛꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯃꯧ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯖꯤꯜꯂꯝꯃꯤꯅꯦ꯫ ꯍꯥꯏꯅ ꯇꯝꯄꯥꯛꯁꯨ ꯑꯗꯨꯃꯛ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯥꯇꯤꯅ ꯀꯩꯊꯦꯜ ꯊꯣꯛꯂꯨꯔꯒ ꯁꯥꯎꯔꯤ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯍꯦꯛ ꯃꯄꯥ ꯆꯥꯅ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯐꯧꯔꯤꯕ ꯂꯪ ꯅꯥꯏꯅꯕ ꯂꯁꯤꯡ ꯑꯁꯨꯝ ꯈꯣꯝꯖꯤꯟꯕꯗ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯄꯒꯤ ꯈꯔ ꯄꯥꯏꯊꯣꯛꯂꯤꯕꯗꯨ ꯇꯍꯥ ꯈꯨꯟꯒꯤ ꯍꯦꯛ ꯇꯧꯕꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯂꯥꯛꯄ ꯎꯍꯧꯗꯗꯅ ꯍꯥꯏꯐꯦꯠ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ "ꯏꯃꯥ,
ꯎꯍꯧ ꯍꯦ ꯅꯣ ꯁꯥꯕꯤꯌꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯟꯊꯨꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯆꯥꯊꯣꯛꯈꯤ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯏꯆꯥꯗꯣ ꯍꯥꯠꯄ ꯄꯦꯟꯗ꯭ꯔꯗꯅ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯏꯕ ꯏꯃꯥ ꯅꯃꯛ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯦ ꯍꯦꯛ ꯍꯥꯏꯔꯒꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯧꯒꯤ ꯄꯦꯊꯥꯠꯁꯤꯟꯅꯕꯗꯤ ꯍꯩꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯩꯕꯁꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯃꯁꯤꯗ ꯃꯁꯛꯁꯤꯗꯅ ꯂꯥꯟꯖ ꯀꯥꯏꯖꯗꯕꯤꯅꯤ ꯁꯥꯗꯧꯔꯤꯁꯤ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯗꯅ ꯃꯤ ꯁꯤꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯖꯥꯇꯤꯗꯨ ꯃꯥꯅ ꯊꯣꯛꯄ ꯁꯧ ꯁꯧ ꯂꯥꯎꯅ ꯉꯥꯡꯗꯅ ꯆꯪꯈꯤꯔꯝꯃꯤ ꯂꯟꯗꯣꯅꯤ ꯃꯅꯦꯝꯅꯗꯤ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯄꯉꯥꯡ ꯉꯥꯡꯂꯝꯕ ꯋꯥ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯕ ꯉꯝꯗꯕ ꯋꯥꯍꯩ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯄꯤꯗꯨ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯁꯤꯅ ꯇꯞꯅ ꯗꯣꯛꯇꯔ ꯅꯪꯅ ꯇꯝꯕꯤꯔꯤꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛ ꯑꯩꯁꯤꯕꯨ ꯃꯃꯥꯡ ꯃꯄꯣꯛꯇꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯏꯄꯥꯞ ꯅꯪꯖꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯁꯩꯅꯥ ꯄꯤꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯂꯟꯗꯣꯅꯤꯗꯨ ꯀꯅꯥꯗꯁꯨ ꯇꯥꯏꯅꯔꯨꯕ ꯉꯝꯗ ꯃꯁꯥꯅ ꯃꯁꯥꯗ ꯅꯤꯟꯗꯥ ꯇꯧꯖꯗꯨꯅ ꯂꯁꯤꯡꯗꯨ ꯐꯠ ꯈꯣꯝꯖꯤꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯄꯣꯞꯇꯨ ꯑꯃꯨꯛ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯂꯥꯛꯂꯒ ꯃꯤꯔꯛ ꯅꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯏꯀꯟ ꯀꯟꯗꯅ ꯍꯣ ꯏꯆꯦ ꯖꯥꯇꯤꯗꯨ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯀꯩꯁꯨ ꯈꯟꯗꯅ ꯀꯅꯥꯅꯣꯅꯦ ꯃꯄꯣ ꯅꯪ ꯑꯣꯏꯔꯦ ꯑꯧ ꯏꯆꯦ ꯀꯩꯅꯣ ꯑꯗꯨꯗ ꯂꯦꯞꯇꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯣ ꯂꯥꯛꯎꯁꯤ ꯀꯥꯈꯠꯂꯛꯎ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯤ ꯍꯣꯏ ꯏꯆꯦ ꯅꯪꯅ ꯂꯥꯛꯂꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯧꯔꯤꯕꯅꯤꯅ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤꯕꯅꯤ ꯑꯗꯨꯅ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯀꯣꯏꯂꯩ ꯂꯩꯗꯅ ꯌꯦꯡꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯖꯥꯇꯤꯅ ꯆꯤꯡꯅꯅ ꯀꯩꯗꯧꯔꯒꯦ ꯍꯨꯔꯥꯟꯕꯤꯗꯧꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯂꯩ ꯂꯩꯗꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯀꯅꯥ ꯌꯦꯡꯂꯤꯕꯅꯣ ꯑꯣ ꯅꯃꯧ ꯅꯨꯄꯤꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯅꯤ ꯃꯥ ꯂꯩꯔꯗꯤ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯁꯣꯏꯗꯅ ꯈꯠꯅ ꯆꯩꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯗꯤ ꯂꯩꯇꯦ ꯑꯁꯣꯝꯗ ꯑꯋꯥꯡꯂꯣꯝꯗ ꯆꯠꯈꯤꯕꯅꯤ ꯐꯔꯦ ꯃꯥꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯗꯧꯔꯤ ꯋꯥꯁꯤꯒ ꯇꯥꯈꯤ ꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤꯅꯦ ꯁꯣꯏꯗꯅ ꯋꯥꯌꯥꯝꯅꯗꯧꯔꯤꯕꯅꯤ ꯂꯩꯇꯦ ꯑꯗꯣ ꯅꯪꯅ ꯇꯍꯥ ꯂꯥꯛꯂꯒ ꯃꯥꯒꯤ ꯋꯥ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣꯏꯗꯣ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯥꯏꯕ ꯏꯆꯦ ꯑꯇꯩ ꯅꯠꯇꯦꯁꯦ ꯃꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯔ ꯆꯪꯁꯤꯟꯕꯤꯔꯛꯎ ꯑꯗꯨꯒ ꯍꯥꯏꯔꯒꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯕꯣ ꯍꯥꯏꯅ ꯖꯥꯇꯤꯗꯨ ꯃꯄꯣꯞꯀꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯄꯣꯞꯁꯨ ꯖꯥꯇꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯀꯩꯅꯣ ꯖꯨꯖꯥ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯖꯥꯇꯤꯁꯨ ꯃꯄꯣꯞꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯈꯔ ꯉꯛꯂꯞꯅ ꯊꯥꯖ ꯐꯥꯠꯇꯅ ꯃꯄꯣꯞ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯏꯆꯦ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯁꯤꯗ ꯇꯧꯕꯤ ꯑꯗꯨꯃꯛ ꯅꯃꯧꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯅꯤ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯅꯤ ꯏꯆꯦꯕꯨ ꯅꯃꯧ ꯅꯨꯡꯗ ꯆꯤꯛꯄꯤꯁꯦ ꯂꯩꯇꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯗꯕ꯭ꯔꯣ ꯕꯦꯝꯃ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯊꯨꯅ ꯆꯠꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨꯒ ꯃꯥ ꯂꯩꯇꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯍꯥꯏꯕꯤꯌꯨ ꯑꯁꯤꯕꯨ ꯑꯣꯏꯔꯕꯗꯤ ꯅꯃꯧꯁꯦ ꯃꯄꯥꯝꯗ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯅ ꯃꯄꯣꯞ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯥꯏꯗꯣ ꯍꯦꯛ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯅ ꯍꯥꯏꯗꯨꯗ ꯌꯥꯕꯤꯌꯨ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯏꯆꯦꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯨꯡꯂꯗꯕꯅꯤ ꯍꯥꯏꯅ ꯑꯅꯤꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤꯉꯩꯗꯨꯗ ꯇꯥꯟ ꯍꯦꯛ ꯆꯥꯅ ꯂꯟꯗꯣꯅꯤꯁꯨ ꯆꯠꯊꯣꯛꯂꯨꯕꯒꯤ ꯍꯟꯖꯤꯜꯂꯛꯄꯗ ꯎꯕꯗ ꯃꯄꯣꯞ ꯈꯧꯇꯛ ꯆꯥꯅ ꯏꯆꯦ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯀꯩꯅꯣ ꯌꯥꯔꯅꯤ ꯏꯆꯦ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯌꯧꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯑꯩ ꯆꯠꯂꯤ ꯉꯥꯏꯍꯥꯛ ꯂꯩꯈꯤꯕ ꯌꯥꯕꯁꯦ ꯄ꯭ꯔꯞ ꯍꯦꯛꯇ ꯍꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯇꯞꯅ ꯏꯪꯅ ꯆꯪꯖꯔꯛꯂꯤꯕ ꯃꯃꯧ ꯅꯨꯄꯤꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯅꯪ ꯂꯩꯗꯅꯅꯦ ꯏꯃꯨꯡꯁꯦ ꯃꯤꯅꯒ ꯆꯪꯅꯕ ꯇꯥꯟꯅꯔꯦ ꯂꯟꯗꯣꯅꯤ ꯃꯅꯦꯝꯅ ꯃꯃꯩ ꯃꯀꯣꯛ ꯏꯁꯝ ꯁꯝꯅꯗꯅ ꯃꯥꯅ ꯀꯩꯁꯨ ꯍꯥꯏꯔꯨꯕ ꯇꯧꯔꯨꯕ ꯂꯩꯇꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯋꯥꯈꯜ ꯏꯇꯥ ꯇꯥꯗꯅ ꯏꯃꯥ ꯅꯃꯧꯅ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯔꯦ ꯅꯪꯒꯤꯁꯦ ꯂꯥꯟꯖꯗꯕꯤ ꯁꯥꯕꯤꯗꯣ ꯇꯧꯔꯛꯂꯅꯨ ꯃꯗꯨꯅ ꯍꯦꯜꯂꯤ ꯑꯩꯅ ꯌꯦꯡꯅꯤꯡꯗꯕ ꯍꯩꯅꯗꯕꯁꯦ ꯍꯥꯏꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯟꯗꯣꯅꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯁꯥꯎꯖꯤꯜꯂꯝꯂꯤꯕꯗꯨ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯅ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯅꯨ ꯈꯟꯅ ꯇꯧꯕ ꯏꯔꯥꯡꯅꯤ ꯍꯥꯏꯕ ꯈꯖꯤꯛꯇꯤ ꯈꯪꯕꯅ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯃꯥ ꯅꯃꯧꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯏꯃꯥꯗ ꯌꯥꯝꯅ ꯑꯌꯦꯠꯄ ꯑꯣꯏꯔꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯃꯛꯅꯤ ꯈꯜꯂꯝꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝꯁꯤꯗ ꯑꯩꯒꯤꯁꯨ ꯃꯣꯡꯐꯝ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯅꯣ ꯈꯪꯗꯦ
ꯍꯥꯏꯔꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯇꯞꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯈꯣꯏꯗꯣꯡꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯂꯟꯗꯣꯅꯤꯒꯤ ꯅꯨꯄꯥ ꯊꯥꯡꯉꯝꯕꯒꯤ ꯃꯇꯥꯎ ꯑꯃ ꯁꯥꯔꯒ ꯌꯨꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯏꯇꯥꯎ, ꯍꯣꯏ ꯏꯇꯥꯎ꯫ ꯃꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯂꯟꯗꯣꯅꯤꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯒ ꯀꯅꯥ? ꯏꯇꯥꯎ ꯊꯥꯡꯉꯝꯕꯕꯨ? ꯂꯟꯗꯣꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯗꯨ ꯄꯜꯂꯛꯄꯗ ꯃꯁꯥꯗꯣ ꯐꯥꯖꯤꯟꯕ ꯉꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯣꯏꯗꯣꯡꯗꯨ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯥꯗꯨꯅ "ꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯅ ꯏꯇꯥꯎ ꯄꯜꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯅꯠꯇꯦ ꯏꯇꯥꯎꯗꯨꯕꯨ ꯂꯩꯇꯕ꯭ꯔꯣ?" "ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯃꯔꯨꯞ ꯑꯣꯏꯔꯕ꯭ꯔꯥ?" "ꯑꯧ ꯃꯥꯅꯦ, ꯏꯇꯥꯎꯗꯨꯕꯨ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯄꯥꯎ ꯀꯔꯤꯝꯇ ꯇꯥꯕꯤꯗ꯭ꯔꯤꯕ꯭ꯔꯥ?" "ꯑꯩꯁꯦ ꯂꯥꯡꯐꯩꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯨꯕꯅ ꯄꯥꯎ ꯏ ꯑꯃꯠꯇ ꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯕ, ꯑꯗꯨꯅ ꯉꯁꯤ ꯍꯦꯛꯇ ꯎꯅꯒꯦ ꯍꯥꯏꯅ." "ꯇꯥꯗ, ꯅꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯁꯤꯒꯦ?" "ꯏꯇꯥꯎꯕꯨ ꯀꯩꯗꯧꯕ?" "ꯇꯥꯗ, ꯃꯈꯣꯏ ꯇꯥꯆꯧꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕ꯭ꯔꯣ? ꯑꯁ, ꯑꯩꯗꯤ ꯄꯥꯎ ꯏ ꯑꯃꯠꯇꯁꯨ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛ ꯍꯥꯏꯕꯗꯨꯅꯤ, ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯅꯪꯉꯣꯟꯗꯁꯨ ꯍꯦꯛꯇ ꯍꯪꯖꯤꯜꯂꯨꯔꯦ ꯇꯧꯔꯤꯁꯦ." "ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯁ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏ꯫ ꯁꯣꯝꯗ ꯑꯣꯏꯅ ꯐꯝꯕꯤꯁꯤ꯫ ꯑꯗꯣ ꯇꯥꯗꯅ ꯂꯦꯡꯕꯤꯔꯛꯄꯕꯨ ꯁꯨꯝ ꯏꯇꯥꯎꯗꯣ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ, ꯃꯥꯅ ꯊꯥꯏꯅ ꯁꯦꯜ ꯁꯤꯜꯂꯤ, ꯁꯦꯜ ꯊꯣꯛꯀꯗꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯍꯥꯏꯅ ꯍꯪꯂꯝꯕꯒ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯄꯥꯎꯁꯤ ꯇꯥꯒꯅꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯏꯇꯥꯎꯗꯣ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯐꯕꯅꯤ, ꯃꯤꯗꯁꯨ ꯂꯥꯟꯗ ꯀꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯐꯕ ꯃꯤꯅ ꯍꯦꯜꯂꯤ, ꯂꯥꯏꯅ ꯄꯥꯝꯕ ꯍꯥꯏꯗꯨ ꯇꯥꯔꯤ ꯇꯧꯔꯤꯁꯦ." ꯍꯥꯏꯅ ꯈꯣꯏꯗꯣꯡꯗꯨ ꯌꯥꯝꯅ ꯈꯪꯕ ꯁꯥꯗꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯂꯝꯃꯤ꯫ ꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯂꯟꯗꯣꯅꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃ ꯂꯥꯛꯂꯤꯕꯅꯤꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ "ꯍꯣꯏ ꯇꯥꯗ, ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯑꯩꯅ ꯀꯔꯤ ꯏꯄꯥꯞ ꯂꯪꯖꯔꯨꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ." "ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯕꯨꯡꯉꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤ, ꯄꯥꯡꯅꯤꯗ ꯁꯦꯜ ꯅꯨꯡ ꯋꯥꯠꯂꯁꯨ." "ꯌꯥꯔꯅꯤꯗ ꯑꯗꯨꯒꯤꯗꯤ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯋꯥꯠꯄ ꯑꯣꯏꯗꯦꯗ." "ꯑꯣ, ꯑꯗꯣ ꯀꯣꯟꯅ ꯋꯥꯠꯂꯁꯨ ꯑꯗꯨꯝ." "ꯑꯁ, ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏ, ꯆꯥ ꯅꯨꯡ ꯑꯝꯇ ꯋꯥꯈꯜꯁꯦ ꯑꯣꯏꯔꯨꯗ꯭ꯔꯦ." "ꯌꯥꯔꯅꯤꯗ, ꯀꯔꯤꯝ ꯇꯧꯔꯅꯨ." "ꯅꯨꯡꯉꯥꯏ." "ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯁꯦ ꯊꯕꯛ ꯑꯇꯩ ꯆꯠꯇꯧꯕꯁꯨ ꯂꯩ, ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ." ꯍꯥꯏꯅ ꯈꯣꯏꯗꯣꯡꯗꯨ ꯂꯟꯗꯣꯅꯤꯗ ꯍꯥꯏꯐꯦꯠ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯂꯟꯗꯣꯅꯤꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯖꯤꯟꯗꯕ ꯁꯥꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯈꯣꯏꯗꯣꯡꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈ꯭ꯔꯕꯗ ꯂꯟꯗꯣꯅꯤꯗꯤ ꯅꯦ ꯇꯥꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯜꯂꯒ ꯇꯞꯅ "ꯑꯁ, ꯁꯤꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ" ꯍꯥꯏꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯏꯃꯨꯡ ꯆꯪꯅꯕ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯂꯝꯃꯤ꯫ ꯖꯥꯇꯤꯁꯨ ꯍꯥꯏꯐꯦꯠ ꯄꯩꯅ ꯌꯦꯡꯂꯒ ꯑꯇꯩ ꯊꯣꯏꯅꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯂꯟꯗꯣꯅꯤꯁꯨ ꯃꯅꯦꯝꯅ ꯀꯩꯁꯨ ꯍꯥꯏꯗꯕꯗꯨꯗ ꯈꯤꯇꯪꯗꯤ ꯉꯛꯆꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗꯕꯗꯨꯅ ꯐꯔꯦ ꯈꯟꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯣꯏꯗꯣꯡꯅ ꯍꯦꯛ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗꯒꯤ ꯂꯥꯟꯊꯣꯛꯈꯤꯕꯒ ꯃꯄꯣꯞꯅ ꯊꯥꯗꯣꯛꯄ ꯃꯧ ꯅꯍꯥꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯌꯥꯝ ꯊꯨꯅ ꯂꯩꯀꯥꯏꯗ ꯆꯠꯂꯒ "ꯏꯆꯦ ꯏꯕꯦꯝꯃ ꯅꯪꯕꯣ, ꯏꯟꯗꯣꯟ ꯖꯥꯇꯤ ꯍꯣꯏꯒꯤ ꯏꯆꯦ ꯑꯃ ꯂꯩꯕꯗꯣ ꯃꯃꯤꯡꯗꯨ ꯀꯥꯎꯈ꯭ꯔꯦꯅꯦ, ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯂꯟꯗꯣꯅꯤꯕꯣ? ꯑꯁ, ꯃꯥꯗꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝ ꯇꯧꯕꯕꯨ ꯉꯝꯂꯝꯃꯤꯅꯦ." "ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ?" "ꯑꯁ, ꯏꯆꯤꯟꯁꯤꯅ ꯄꯟꯕꯗ ꯇꯨꯀꯠꯆꯕ ꯋꯥꯅꯤꯗ, ꯑꯗꯨꯕꯨꯕ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ." "ꯍꯣꯅꯦ, ꯃꯌꯨꯝꯗꯨꯗꯕꯨ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯀꯧꯁꯤꯜꯂꯒ ꯎꯅꯕ ꯉꯝꯕꯒꯤ ꯋꯥꯅꯦꯃꯤ." "ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ, ꯑꯁꯦꯡꯕꯔꯅꯦ?" "ꯍꯣꯏꯃꯤ, ꯑꯩ ꯍꯧꯖꯤꯛꯇ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯤꯅꯦ ꯍꯥꯏ ꯋꯥꯅꯤ." "ꯅꯪꯅ ꯍꯥꯏꯁꯦ ꯑꯩꯗꯤ ꯊꯥꯖꯕ ꯏꯋꯥꯠ ꯋꯥꯠꯂꯤꯗ, ꯃꯥꯗꯤ ꯌꯥꯝ ꯆꯝꯖꯕꯅꯤꯗ." "ꯑꯁ, ꯀꯥꯏꯗꯒꯤꯅꯣ, ꯆꯝꯁꯤꯟꯅꯔꯤꯅꯦ꯫ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯄꯦꯠꯅ ꯆꯦꯡꯖꯝꯕꯤ ꯍꯧꯗꯣꯡ ꯇꯨꯃꯤ ꯂꯩꯕꯅ ꯆꯐꯨ ꯉꯝꯃꯤꯗꯣ, ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯥꯎꯕꯤꯅꯨꯀꯣ ꯏꯆꯦ ꯏꯕꯦꯝꯃ." "ꯑꯁ, ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗꯨꯗꯤ ꯃꯗꯣ ꯍꯦꯟꯃꯜꯂꯤꯗꯅ ꯃꯥꯁꯨ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯃꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯔꯁꯨ ꯃꯄꯥꯝ ꯍꯟꯈ꯭ꯔꯒ ꯀꯣꯛ ꯄꯥꯟꯕ ꯌꯥꯕꯁꯤꯗ, ꯃꯁꯤꯗ ꯁꯇꯤ ꯁꯥꯗꯅ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥꯒꯁꯨ ꯀꯣꯏꯗꯅ ꯀꯅꯥꯝꯇꯒ ꯈꯪꯂꯔꯣꯏ ꯁꯤꯅꯤꯅꯦ꯫ ꯑꯗꯨꯅꯤ ꯏꯆꯦ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ." ꯍꯥꯏꯅ ꯑꯁꯨꯝꯅ ꯑꯅꯤ ꯐꯝꯃꯤ ꯉꯥꯡꯅ ꯑꯍꯨꯝ ꯐꯝꯃꯤ ꯉꯥꯡꯅ ꯈꯨꯜ ꯂꯩꯀꯥꯏꯗꯨ ꯊꯕꯛ ꯂꯩꯇꯕ ꯃꯈꯩ ꯂꯟꯗꯣꯅꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯌꯥꯝ ꯑꯁꯨꯝ ꯉꯥꯡꯅꯕꯗꯒꯤ ꯅꯣꯡꯃꯗꯤ ꯂꯝꯕꯤꯗ ꯖꯥꯇꯤꯅ ꯆꯠꯂꯤꯉꯩꯗ ꯃꯧ ꯅꯍꯥ ꯑꯃꯅ ꯈꯪꯀꯧ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯟꯗꯣꯟ!" "ꯏ, ꯇꯕꯥꯕꯤ, ꯀꯔꯤ ꯂꯩꯔꯦ?" "ꯑꯁ, ꯏꯟꯗꯣꯟ ꯍꯣꯏꯕꯨ
ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯀꯔꯤꯝꯇ ꯇꯥꯗꯕ꯭ꯔꯣ? ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯅꯦ? ꯑꯁ ꯏꯟꯗꯣꯟ ꯍꯣꯏꯗꯤ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯔꯦ. ꯂꯣꯏꯔꯦ ꯁꯣꯝꯗ ꯃꯌꯥꯝꯗꯤ ꯋꯥ ꯋꯥ ꯂꯥꯎꯅꯔꯤ. ꯑꯗꯨꯕꯣꯕ ꯀꯔꯤꯅꯣ ꯍꯥꯏꯋꯥꯅꯤ. ꯑꯁ ꯑꯇꯩ ꯅꯠꯇꯦꯗ. ꯏꯟꯗꯣꯟꯒꯤ ꯅꯃꯧꯗꯣ ꯅꯨꯄꯥ ꯀꯣꯏ ꯑꯗꯨꯁꯨ ꯌꯨꯝꯗꯒ ꯄꯨꯁꯤꯜꯂꯒ ꯎꯅꯩ ꯍꯥꯏꯅꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯔꯣ? ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯈꯪꯗꯦ. ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯂꯣꯏꯅ ꯍꯥꯏꯅꯔꯤ. ꯑꯩꯅ ꯍꯥꯏꯁꯦ ꯏꯟꯗꯣꯟ ꯍꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤꯀꯣ. ꯐꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯦ. ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯑꯩꯅ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄꯁꯦ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯉꯥꯡꯅꯕꯗꯧꯅ ꯇꯧꯕ. ꯍꯦꯛ ꯍꯪꯖꯤꯜꯂꯨꯔꯒ ꯌꯦꯡꯁꯤꯜꯂꯨꯔꯁꯨꯅꯦ ꯀꯩꯁꯨ ꯇꯧꯗꯕꯗꯧꯅ ꯇꯧꯕꯗꯨꯗ ꯑꯩꯁꯨ ꯆꯤꯡꯅꯗꯅ ꯂꯩꯔꯝꯂꯤꯕꯅꯤ. ꯏꯟꯗꯣꯟ ꯅꯃꯧꯗꯣ ꯑꯃꯨꯛꯇ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ. ꯑꯆꯨꯝꯕꯕꯨ ꯑꯣꯏꯔꯁꯨ ꯑꯔꯥꯟꯕꯕꯨ ꯑꯣꯏꯔꯁꯨ ꯃꯤꯅ ꯍꯥꯏꯖꯤꯟꯕꯕꯨ ꯑꯣꯏꯔꯁꯨ ꯅꯤꯡꯊꯤꯖꯅꯗꯤ ꯍꯥꯏꯕꯤꯌꯨ. ꯁꯨꯃꯥꯏꯅ ꯃꯤꯅ ꯉꯥꯡꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯅ. ꯍꯣꯏ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯏꯟꯗꯣꯟ ꯍꯜꯂꯒꯦ ꯍꯥꯏꯅ ꯖꯥꯇꯤꯗꯨ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯐꯤꯡꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯒ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯗꯒꯤ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯩ ꯃꯧ ꯍꯩ ꯃꯧ ꯆꯥꯕꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯄꯪꯂꯕ꯭ꯔꯣ? ꯌꯩꯈꯠꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯗꯨꯕꯨ ꯀꯔꯥꯏꯗ ꯃꯋꯥ ꯎꯅꯕꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯍꯥꯏꯅ ꯖꯥꯇꯤꯗꯨ ꯃꯃꯧꯗꯨ ꯀꯧꯕ ꯇꯥꯃꯟꯗꯕꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯍꯦꯛꯇ ꯐꯤꯡꯅ ꯆꯪꯈꯤꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯃꯃꯧ ꯅꯨꯄꯤꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯃꯕꯨꯛꯇꯨ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯏꯃꯥ ꯀꯔꯤ ꯅꯥꯁꯤꯟꯅꯕꯅꯒ ꯀꯥꯟꯅꯔꯣꯏ. ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯅꯌꯨꯝꯗ ꯆꯠꯂꯨ ꯂꯥꯎꯋꯣ. ꯏꯔꯥꯡ ꯇꯧꯒꯦꯔꯥ ꯅꯨꯄꯥ ꯀꯣꯏꯒꯦꯔꯥ ꯑꯥꯗ ꯅꯄꯥꯝꯗ ꯀꯨꯁꯤ ꯇꯧꯔꯨꯁꯣ. ꯆꯠꯂꯨ ꯂꯥꯎꯋꯣ. ꯏꯃꯥ ꯅꯃꯧꯅ ꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯅꯦ. ꯂꯥꯎ ꯍꯥꯏꯗꯤ ꯂꯥꯎ. ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ. ꯂꯩꯕꯤꯔꯅꯨ. ꯅꯪ ꯂꯩꯗꯅ ꯃꯤꯋꯥ ꯃꯩꯁꯥ ꯅꯪꯂꯦ. ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯂꯥꯎ ꯍꯥꯏꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯃꯧ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛ ꯐꯥꯎꯕ ꯄꯣꯛꯇ ꯉꯛꯁꯝ ꯄꯥꯏꯔꯒ ꯁꯣꯔꯣ ꯍꯦꯛꯇ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ. ꯂꯟꯗꯣꯅꯤꯁꯨ ꯃꯁꯥꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯏꯃꯥ ꯅꯃꯧꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ? ꯏꯃꯥꯅ ꯁꯨꯛ ꯁꯥꯎꯔꯤꯕꯁꯤꯕꯣ? ꯏꯃꯥ ꯑꯩꯍꯣꯏ ꯏꯃꯥ. ꯅꯪꯒꯤꯅꯦ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕ ꯇꯧꯕ ꯇꯥꯠ ꯄꯥꯠꯇꯣ ꯃꯗꯨꯅ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯧꯕ ꯂꯩꯇ꯭ꯔꯦ. ꯀꯔꯤꯝ ꯀꯥꯟꯅꯗꯧ ꯅꯠꯇ꯭ꯔꯦ. ꯅꯋꯥ ꯀꯣꯏꯅꯤꯡꯂꯕꯗꯤ ꯀꯔꯤꯒꯤ ꯅꯄꯥꯝꯗ ꯂꯩꯔꯒ ꯀꯣꯏꯗꯦ? ꯏꯆꯥꯗꯨꯅ ꯂꯩꯈꯤꯗꯕ ꯆꯍꯤ ꯐꯥꯎ ꯐꯥꯗ꯭ꯔꯤ. ꯃꯗꯨ ꯈꯟꯗꯅ ꯆꯠꯂꯣ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯈꯟꯅ ꯂꯩꯕꯅꯤ. ꯑꯗꯨꯒ ꯃꯁꯤꯗ ꯉꯥꯏꯉꯝꯗꯅ ꯅꯨꯄꯥꯒ ꯀꯣꯏꯕ ꯁꯥꯔꯗꯅ ꯑꯗꯨꯁꯨ ꯑꯩꯒꯤ ꯌꯨꯝꯃꯛꯇꯗ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯆꯠꯂꯨꯅꯦ ꯇꯧ ꯉꯝꯕꯤꯌꯦ ꯃꯋꯥ ꯆꯥꯕꯤꯌꯦ ꯍꯥꯏꯅ ꯃꯉꯛꯁꯝꯗꯨ ꯄꯥꯏꯔꯒ ꯍꯦꯛꯇ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯏꯟꯊꯨꯔꯝꯃꯤ. ꯂꯟꯗꯣꯅꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯕ ꯂꯦꯞꯇ ꯃꯁꯥꯗꯨ ꯉꯝꯗ ꯃꯅꯦꯝ ꯏꯕꯦꯝꯃꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯏꯃꯥ ꯅꯃꯧꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯨ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ. ꯃꯈꯣꯏ ꯇꯁꯧꯒꯤ ꯃꯣꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯃꯧꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯍꯟꯕꯤꯌꯨ ꯏꯃꯥ. ꯅꯃꯧꯕꯨ ꯆꯠꯂꯨ ꯍꯥꯏꯕꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ. ꯀꯌꯥꯗꯅꯅꯦ ꯃꯁꯤ ꯍꯥꯏꯅ ꯃꯃꯧꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯊꯥꯖꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯁꯥꯎꯅ ꯑꯁꯦꯡꯕꯤ ꯃꯋꯥꯅꯤꯡꯕꯤ ꯁꯥꯇꯤꯒꯁꯨ ꯁꯥꯔꯗꯅ ꯅꯪꯒꯤ ꯇꯥꯠ ꯄꯥꯠꯇꯣ ꯀꯥꯟꯅꯔꯔꯣꯏ. ꯁꯥꯇꯤ ꯌꯥꯝꯅ ꯁꯥꯅꯤꯡꯂꯒ ꯀꯔꯤꯒꯤ ꯅꯋꯥꯗꯨ ꯀꯣꯏꯔꯤ? ꯅꯋꯥꯗꯨ ꯀꯣꯏꯅꯤꯡꯂꯕꯗꯤ ꯅꯣꯏ ꯅꯄꯥꯝꯗ ꯆꯠꯂꯒ ꯀꯣꯏꯅꯤꯡꯕ ꯆꯥꯡ ꯀꯣꯏꯔꯨꯆꯣ. ꯃꯗꯨꯗ ꯄꯥꯟꯅꯗꯧꯕ ꯅꯠꯇꯦ. ꯑꯗꯨꯒꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯅꯪꯅ ꯀꯨꯁꯤ ꯇꯧꯅꯤꯗꯣ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯃꯗꯨꯗ ꯌꯥꯔꯣꯏ. ꯆꯠꯂꯣ ꯃꯋꯥ ꯆꯥꯕꯤ ꯇꯧ ꯉꯝꯕꯤꯁꯤꯅꯤ. ꯏꯃꯥ ꯅꯃꯧꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ. ꯑꯩ ꯃꯈꯣꯏ ꯇꯥꯆꯧꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯍꯟꯅ ꯌꯦꯡꯈꯤꯕ ꯂꯩꯇꯦ. ꯏꯃꯥ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ. ꯏꯃꯥ ꯅꯃꯧ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯊꯝꯈꯤꯕ ꯂꯩꯇꯦ. ꯃꯁꯤ ꯇꯧꯁꯟꯅꯗꯅ ꯃꯁꯤꯁꯨ ꯀꯞꯁꯟꯅꯔꯒ ꯂꯩꯔꯦꯅ ꯃꯉꯛꯁꯝꯁꯤ ꯏꯟꯕ ꯁꯣꯏꯔꯔꯣꯏ ꯍꯥꯏꯅ ꯃꯃꯧꯒꯤ ꯃꯉꯛꯁꯝꯗꯨ ꯍꯦꯛ ꯄꯥꯏꯔꯒ ꯏꯟꯒꯦ ꯇꯧꯕ ꯃꯇꯥꯡꯗꯨ ꯆꯥꯅ ꯈꯣꯏꯗꯣꯡꯗꯨ ꯆꯪꯂꯛꯂꯝꯃꯤ. ꯅꯨꯄꯥꯗꯨ ꯎꯕꯗ ꯖꯥꯇꯤ ꯍꯦꯟꯅ ꯁꯥꯎꯅ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯒ ꯀꯣꯏꯅꯩ ꯍꯥꯏꯔꯤꯕꯗꯣ? ꯎꯅꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯂꯣꯠꯄ ꯌꯥꯔꯔꯣꯏꯅꯦ. ꯅꯆꯤꯟꯗꯨ ꯀꯔꯤꯒꯤ ꯊꯤꯔꯤ? ꯂꯟꯗꯣꯅꯤ ꯄꯥꯈꯠꯅ ꯃꯉꯛꯇꯨ ꯍꯥꯏꯔꯒ ꯅꯠꯇꯦ ꯃꯥꯗꯤ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯅꯤ. ꯃꯆꯤꯟꯁꯤ ꯀꯌꯥꯅ ꯊꯤꯔꯤꯕꯅꯣ? ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯕꯨ ꯑꯩꯅ ꯈꯪꯗꯕꯗꯧꯅ ꯍꯥꯏꯅ ꯐꯨꯅ ꯆꯩꯅ ꯇꯧꯕꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯁꯥꯔꯒ ꯈꯣꯏꯗꯣꯡꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯃꯥ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ. ꯅꯪꯅ ꯀꯔꯤ ꯈꯪꯗꯅꯅꯣ ꯈꯥꯝꯗꯣꯛꯄꯒ ꯁꯥꯏꯅꯦ? ꯑꯁꯤ ꯅꯪꯒ ꯀꯣꯏꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯥ? ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ. ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤ? ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯐꯨꯖꯤꯟꯒꯦ ꯇꯧꯔꯤ. ꯂꯟꯗꯣꯅꯤꯁꯨ ꯀꯞꯂꯤ ꯅꯠꯇꯦ ꯍꯥꯏꯅ ꯃꯉꯛꯇꯣ ꯍꯥꯏꯔꯤ. ꯑꯗꯨꯒ ꯀꯞꯂꯤ ꯇꯧꯗꯨꯅ ꯈꯣꯏꯗꯣꯡꯗꯨ ꯑꯣꯟꯁꯤꯜꯂꯒ ꯅꯥꯗꯅ ꯏꯃꯥꯗ ꯑꯁꯦꯡꯕꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯏꯃꯥꯅ ꯑꯩꯕꯨ ꯏꯃꯥ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯒꯦ. ꯃꯥꯒꯩꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦ. ꯑꯩꯅ ꯃꯥꯕꯨ ꯇꯥꯟꯅꯖꯕꯅꯤ. ꯀꯩꯅꯣ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯪꯕꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯥꯏꯅꯦ? ꯑꯁꯦꯡꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ
ꯂꯟꯗꯣꯅꯤ ꯈꯣꯏꯗꯣꯡꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯥ ꯇꯁꯦꯡꯅ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ ꯑꯁꯥꯕ ꯃꯤꯇꯝ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯖꯥꯇꯤꯗꯤ ꯍꯦꯟꯅ ꯗꯨꯝ ꯁꯥꯎꯅ ꯃꯈꯦꯠ ꯆꯤꯛꯂꯒ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯄꯨꯁꯤꯜꯂꯒ ꯂꯤꯂꯥꯒ ꯁꯥꯟꯅꯕ ꯁꯥꯗꯨꯅ ꯈꯪꯅꯤ ꯂꯩꯀꯥꯏ ꯈꯣꯝꯃꯒ ꯈꯣꯡꯒꯣꯏꯅꯒꯦꯕ꯫ ꯏꯃꯥ ꯑꯗꯨꯗꯤ ꯇꯧꯕꯤꯗꯣ ꯅꯃꯧ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ ꯍꯥꯏꯁꯨ ꯆꯠꯆꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯇꯧꯕꯤꯗꯣ꯫ ꯀꯔꯤꯒꯤ ꯇꯣꯛꯄ ꯂꯩꯀꯥꯏ ꯈꯣꯝꯗꯧꯔꯤꯕꯅꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯣꯡꯒꯣꯏꯅꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ ꯑꯗꯨꯗꯤ ꯇꯧꯕꯤꯗꯣ ꯅꯃꯧ ꯇꯁꯦꯡꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯏꯃꯥ꯫ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯏ ꯆꯠꯂꯨꯅꯦ ꯍꯥꯏꯅ ꯁꯥꯁꯟ ꯏꯟꯕꯗꯧꯅ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯏꯜꯂꯝꯃꯤ꯫ ꯂꯟꯗꯣꯅꯤꯁꯨ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇ ꯌꯨꯝꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯆꯠꯂꯣꯅꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯁꯨꯔꯨ ꯅꯩꯗꯅ ꯎꯔꯨꯔꯨ ꯂꯩꯁꯤꯜꯂꯒ ꯂꯩꯔꯅꯣ꯫ ꯈꯣꯏꯗꯣꯡ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ ꯂꯟꯗꯣꯅꯤ ꯑꯩ ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯃꯁꯤꯗ ꯑꯣꯏꯅꯕ ꯑꯗꯣꯝꯅ ꯁꯤꯟꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕꯗꯨ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯑꯩꯅ ꯍꯟꯅ ꯌꯦꯡꯗꯧꯕ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯂꯟꯗꯣꯅꯤꯗꯨ ꯀꯞꯂꯒ ꯃꯄꯥꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯣꯏꯗꯣꯡꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯑꯁ ꯑꯩꯅꯗꯤ ꯇꯧꯁꯤꯟꯅꯔꯒ ꯅꯝꯗꯅ ꯂꯧꯒꯦ ꯈꯜꯂꯤꯕꯁꯦ ꯌꯥꯔꯔꯣꯏꯗꯣꯔꯤꯕ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯃꯥꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯥꯇꯤꯗꯨ ꯃꯄꯣꯛꯀ ꯂꯣꯏꯅꯅ ꯅꯣꯛꯅꯣꯛꯇꯅ ꯅꯨꯡꯉꯥꯏꯔꯦ ꯃꯄꯣꯛ ꯏꯕꯦꯝꯃ ꯅꯪꯅ ꯍꯦꯛ ꯁꯤꯟꯕꯤꯗꯅ ꯃꯗꯨꯒꯤ ꯇꯤꯕꯨꯟ ꯅꯥꯕꯨꯟ ꯃꯥꯟꯕꯤꯗꯣ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦꯗꯅ ꯃꯥꯅ ꯃꯄꯥꯝꯗ ꯀꯩꯗꯧꯉꯩ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯛꯄꯁꯦ ꯉꯔꯥꯡꯗꯤ ꯀꯣꯛꯂꯦꯗꯅ ꯏꯕꯦꯝꯃ꯫ ꯏꯆꯦꯗꯤ ꯅꯨꯡꯉꯥꯏꯕꯅ ꯃꯄꯥꯕꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯏꯆꯦꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯥꯏꯗꯅ ꯅꯅꯥꯎꯋꯩꯅ ꯋꯥꯈꯜ ꯊꯥꯗꯕ ꯌꯥꯕ ꯊꯥꯗꯔꯒ ꯀꯥꯞꯂꯤꯕ ꯇꯦꯟꯅꯤꯗꯅ ꯍꯥꯏꯒꯨꯝꯗꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯇꯦꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕ ꯃꯄꯥ ꯆꯨꯝꯅ ꯄꯥꯟꯈ꯭ꯔꯦ꯫ ꯑꯩꯗꯤ ꯇꯁꯦꯡꯅꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯔꯤ ꯂꯩꯅꯔꯕꯣꯏ ꯈꯜꯂꯨꯔꯕꯅꯤ ꯀꯩꯅꯣ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯀꯌꯥꯗꯤ ꯃꯥꯅ ꯇꯧꯈ꯭ꯔꯦ ꯉꯥꯏꯈꯣꯅꯦ ꯑꯗꯨ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯦꯛꯄ ꯂꯧꯒꯦ ꯍꯥꯏꯗ ꯃꯧ ꯂꯧꯅꯤ ꯍꯥꯏꯗꯅ ꯃꯧ ꯂꯨꯝꯃꯤꯕꯗꯨꯕꯣ꯫ ꯑꯁ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯅꯤꯗ ꯄꯥꯈꯪ ꯀꯕꯛ ꯐꯥꯔꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯑꯉꯥꯡ ꯑꯣꯏꯅ ꯍꯦꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯃꯁꯥ ꯌꯥꯅꯗꯅ ꯍꯦꯛ ꯆꯦꯜꯂꯨꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯁꯥꯅ ꯌꯥꯗꯦꯅ ꯈꯨꯝꯂꯛꯇꯅ ꯋꯥꯊꯣꯛ ꯑꯣꯏꯈꯤꯌꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯃꯧ ꯑꯣꯏꯅ ꯂꯧꯅꯤ ꯍꯥꯏꯗꯅ ꯃꯧꯇꯅꯤ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤꯅꯦ ꯍꯥꯏꯅ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯅ ꯍꯔꯥꯎꯅ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯪꯐꯩꯗ ꯂꯩꯈꯤꯕꯗꯨ ꯁꯥꯎꯔꯤ ꯍꯜꯂꯛꯇꯨꯅ ꯀꯣꯟꯊꯣꯡ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯏꯃꯥ ꯑꯇꯣꯝꯕ ꯅꯪꯗꯤ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯀꯔꯤꯝꯇꯁꯨ ꯍꯥꯏꯗ ꯍꯥꯏꯕ ꯍꯥꯏꯗꯕ ꯂꯥꯏꯔꯤ ꯏꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤꯅꯣꯕ ꯏꯇꯩꯃꯗꯨꯕు ꯏꯃꯥꯅ ꯕꯗꯅꯥꯝ ꯄꯤꯁꯤꯜꯂꯒ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯤꯕꯗꯨꯕꯨ? ꯅꯪꯉꯣꯟꯗꯗꯤ ꯑꯗꯨꯝꯅ ꯀꯅꯥꯅ ꯄꯥꯎ ꯇꯝꯁꯤꯜꯂꯛꯏꯕ ꯃꯁꯥꯅ ꯃꯔꯥ ꯂꯩꯖꯕꯒꯤ ꯆꯠꯆꯈꯤꯕꯗꯨꯕꯨ ꯑꯩꯅ ꯇꯥꯟꯊꯣꯛꯄ ꯀꯥꯏꯅ ꯑꯇꯣꯝꯕ ꯅꯪꯅꯦ ꯏꯃꯥꯕꯨ ꯁꯥꯎꯍꯟꯒꯅꯨꯀꯣ꯫ ꯈꯪꯉꯤ ꯌꯥꯔꯦ ꯏꯃꯥꯒꯤ ꯕꯨꯛꯆꯦꯜ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠ ꯏꯇꯩꯃꯅꯁꯨ ꯀꯩꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯗꯧꯕ ꯂꯩꯇꯦ ꯏꯃꯥꯅ ꯏꯇꯩꯃꯕు ꯇꯥꯟꯊꯣꯛꯄ ꯌꯥꯅꯕ ꯕꯗꯅꯥꯝ ꯄꯤꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯁꯪꯒꯠꯅꯗꯨꯅ ꯌꯦꯠꯅꯔꯛꯄꯗꯨꯗ ꯃꯄꯣꯞꯇꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯄꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯗꯨ ꯈꯠꯅꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯋꯥꯗꯨ ꯑꯣꯊꯣꯔꯛꯄ ꯇꯥꯔꯦ ꯈꯟꯅ ꯇꯞꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯅꯃꯥꯅ ꯅꯇꯩꯃꯗ ꯀꯩꯁꯨ ꯑꯍꯦꯟꯕ ꯉꯥꯡꯈꯤ ꯆꯩꯈꯤꯕ ꯂꯩꯇꯦꯅꯦ ꯅꯇꯩꯃꯗꯨꯅ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏꯖꯔꯝꯕꯅꯤ ꯑꯗ ꯅꯃꯥꯅ ꯈꯪꯂꯛꯄꯗꯨꯅ ꯏꯀꯥꯏꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯤꯅꯦ꯫ ꯏꯟꯗꯣꯟ ꯈꯪꯉꯤ ꯌꯥꯔꯦ ꯏꯟꯗꯣꯟꯁꯨ ꯏꯃꯥꯗꯒꯤ ꯇꯥꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯦ ꯑꯁꯨꯝꯕꯗꯨ ꯁꯣꯏꯗꯅ ꯊꯤꯗꯣꯛꯀꯅꯤ ꯑꯗꯨꯗ ꯀꯅꯥꯅ ꯂꯥꯜꯂꯤꯕ ꯀꯅꯥꯅ ꯆꯨꯝꯂꯤꯕ ꯍꯥꯏꯗꯣ ꯁꯣꯏꯗꯅ ꯊꯤꯗꯣꯛꯀꯅꯤ ꯍꯥꯏꯔꯒ ꯇꯣꯟꯗꯥꯡꯗꯨ ꯃꯃꯥꯅ ꯈꯥꯝꯕ ꯅꯪꯗ ꯑꯗꯨꯃꯛ ꯌꯨꯝꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯣꯞ ꯇꯣꯟꯗꯥꯡꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯄꯥꯈꯠꯅ ꯏꯁꯤꯌꯥ ꯏꯕꯨꯡꯉꯣꯁꯤꯅ ꯊꯤꯒꯠꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯃꯁꯤꯅ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕꯅꯤ ꯏꯁꯤꯌꯥ ꯑꯩꯁꯨ ꯊꯦꯡꯂꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯣꯏ ꯐꯔꯦ ꯏꯁꯤꯌꯥ ꯑꯩꯁꯨ ꯆꯠꯂꯦ ꯍꯥꯏꯅ ꯃꯄꯣꯞꯇꯨ ꯑꯗꯨꯃꯛ ꯄꯥꯈꯠꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯖꯥꯇꯤꯁꯨ ꯃꯆꯥ ꯇꯣꯝꯕꯅ ꯁꯥꯎꯖꯔꯤꯕꯅꯤ ꯈꯟꯅ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯟꯗꯥꯡꯗꯨ ꯃꯆꯤꯟꯗ ꯈꯛ ꯅꯠꯇꯅ ꯃꯇꯩꯃꯒꯤ ꯋꯥꯗꯨꯗ ꯆꯦꯟꯅꯔꯤꯕ ꯈꯣꯏꯗꯣꯡꯒꯤ ꯂꯤꯈꯨꯟ ꯊꯤꯔꯒ ꯈꯣꯏꯗꯣꯡꯗꯨ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯍꯦꯛꯇ ꯀꯤꯍꯜꯂꯒ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯅ ꯙꯞ ꯇꯧꯔꯝꯃꯤ꯫ ꯈꯣꯏꯗꯣꯡꯗꯨ ꯀꯤꯔꯗꯨꯅ ꯃꯥꯁꯨ ꯑꯁꯦꯡꯕ ꯄꯨꯝꯕꯗꯨ ꯇꯣꯟꯗꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯟꯗꯥꯡ ꯈꯣꯏꯗꯣꯡꯒꯤ ꯋꯥꯔꯤꯗꯒꯤ
ꯃꯟꯗꯣꯟ ꯃꯄꯣꯞꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕ ꯈꯖꯤꯛ ꯈꯪꯂꯕꯗ ꯃꯟꯗꯣꯟ ꯃꯄꯣꯞꯀ ꯃꯃꯥꯒꯅ ꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯑꯁꯦꯡꯕ ꯈꯪꯗꯣꯛꯀꯦ ꯈꯟꯅ ꯃꯟꯗꯣꯟ ꯃꯄꯣꯞ ꯍꯣꯏꯗꯗꯤ ꯃꯥꯏ ꯌꯥꯎꯔꯨꯗ ꯃꯇꯥꯎ ꯑꯃꯅꯤ ꯃꯁꯛ ꯂꯣꯠꯂꯒ ꯊꯥꯖꯤꯟꯗꯨꯅ ꯃꯄꯣꯞꯇꯨ ꯀꯤꯍꯟꯕꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯒꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕ ꯑꯁꯦꯡꯕ ꯈꯪꯂꯕꯗ ꯇꯣꯟꯗꯥꯡ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯇꯥꯐꯤꯡ ꯆꯪꯂꯛꯄꯗ ꯎꯕꯗ ꯂꯟꯗꯣꯅꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯥꯐꯕꯤꯅ ꯀꯧꯗ ꯌꯥꯗꯕꯒꯤ "ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ?" "ꯑꯧꯏꯅꯦ, ꯀꯔꯤ ꯂꯩꯔꯒꯦꯅꯦ?" "ꯏꯅꯦ, ꯏꯇꯩꯃꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ." "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯁꯦ ꯂꯩꯍꯟꯅꯤꯡꯗꯨꯗꯅ ꯕꯗꯅꯥꯝ ꯑꯃ ꯄꯤꯁꯜꯂꯤ, ꯑꯗꯨ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯗꯅ ꯀꯧꯕꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯕꯗꯅꯥꯝ ꯄꯤꯗꯧꯕ ꯋꯥꯠꯂꯤꯒꯦꯅꯦ?" "ꯏꯅꯦ, ꯏꯅꯦꯅ ꯁꯥꯎꯔꯤꯕꯗꯨ ꯃꯔꯝ ꯁꯥꯏ, ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯟꯕꯗꯒꯤꯅꯤ꯫ ꯏꯇꯩꯃ ꯂꯥꯟꯗꯦ ꯍꯥꯏꯕ ꯃꯅꯥꯎꯋꯥꯏꯅꯗꯤ ꯈꯪꯖꯩ, ꯑꯁꯨꯝꯕꯗꯨꯁꯨ ꯄꯨꯊꯣꯛꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯥꯔꯧꯁꯤꯡꯕ ꯃꯈꯣꯏ ꯂꯣꯏꯅ." ꯇꯣꯟꯗꯥꯡꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯦ ꯂꯟꯗꯣꯅꯤꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕꯞ ꯊꯣꯔꯛꯂꯒ ꯈꯣꯟꯗꯤ ꯀꯟꯗꯅ "ꯑꯇꯣꯝꯕ, ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯔꯔꯣꯏ, ꯅꯪ ꯆꯠꯂꯣ, ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨ." "ꯏꯇꯩꯃ, ꯏꯃꯥꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯅꯅꯥꯎꯅ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯤ, ꯏꯇꯩꯃ ꯌꯨꯝꯗꯗꯤ ꯆꯠꯂꯁꯤ." "ꯑꯇꯣꯝꯕ, ꯃꯈꯥ ꯇꯥꯔꯅꯨ, ꯌꯨꯝꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ. ꯑꯁꯨꯝ ꯑꯔꯥꯟꯒꯤꯁꯨ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ, ꯅꯪ ꯈꯟꯈ꯭ꯔꯣ, ꯏꯃꯥꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧ." ꯍꯥꯏꯔꯒ ꯂꯟꯗꯣꯅꯤ ꯃꯅꯥꯎꯅ ꯀꯧꯕꯒ ꯑꯃꯇ ꯇꯥꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯩꯃꯅ ꯀꯧꯕ ꯉꯥꯡꯕ ꯇꯥꯗ꯭ꯔꯕꯗ ꯇꯣꯟꯗꯥꯡ ꯎꯄꯥꯏ ꯂꯩꯇ ꯃꯪꯒꯣꯜꯗꯨꯗ ꯑꯁꯨꯝ ꯂꯦꯞꯂꯒ ꯂꯩꯕꯗꯒꯤ ꯁꯥꯐꯕꯤꯅ ꯑꯣꯏꯅ "ꯏꯕꯨꯡꯉꯣ, ꯀꯥꯟꯅꯔꯔꯣꯏ, ꯅꯪ ꯍꯟꯈ꯭ꯔꯣ." "ꯏꯅꯦ, ꯏꯇꯩꯃꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅꯦ, ꯀꯥꯟꯅꯔꯔꯣꯏ, ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯕꯗꯤ ꯍꯟꯈ꯭ꯔꯣ" ꯍꯥꯏꯅ ꯇꯥꯜꯂꯕꯗꯨꯗ ꯇꯣꯟꯗꯥꯡ ꯎꯄꯥꯏ ꯂꯩꯇ ꯌꯨꯝꯗꯨꯗꯒꯤ ꯀꯞꯅꯤꯡ ꯇꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯕꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯃꯌꯨꯝꯗ ꯁꯥꯎꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯑꯍꯤꯡꯗꯨꯗ ꯊꯣꯡꯖꯥꯎꯗꯨ ꯍꯦꯛꯇ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯡꯒꯤ ꯃꯈꯣꯜꯗꯨꯗ ꯇꯨꯝꯊꯔꯨꯔꯕ ꯖꯥꯇꯤꯗꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ "ꯀꯩꯅꯣꯅꯦ, ꯑꯍꯤꯡꯁꯤꯗ ꯑꯇꯣꯝꯕ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯣ, ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ?" "ꯑꯩꯅꯦ, ꯊꯣꯡꯁꯦ ꯌꯥꯕ." "ꯊꯤꯗ, ꯑꯉꯥꯎꯕꯁꯤꯗꯤ ꯏꯃꯥꯗꯨꯗ ꯍꯥꯏꯗꯅ ꯑꯝꯇꯁꯨ ꯍꯥꯏꯗꯦ, ꯊꯛꯁꯤꯒꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯏꯈꯤꯗ꯭ꯔꯦ" ꯍꯥꯏꯅ ꯖꯥꯇꯤꯗꯨ ꯉꯥꯡꯗꯅ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕ ꯐꯤꯔꯩꯗꯨꯗ ꯏꯈꯪ ꯈꯪꯅ "ꯑꯇꯣꯝꯕ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯅꯃꯥꯏ ꯅꯃꯤꯠ ꯀꯥꯗꯨꯅ ꯏ ꯉꯥꯛꯇ, ꯅꯠꯇꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯨꯔꯒꯦ?" "ꯏꯃꯥ, ꯏꯃꯥꯅ ꯅꯦꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯒꯤ ꯏꯅꯤ." "ꯀꯔꯤ ꯍꯥꯏꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤꯗꯨꯕꯨ?" "ꯏꯃꯥ, ꯂꯤꯟꯅ ꯃꯈꯨꯟ ꯆꯪꯂꯝꯗꯥꯏꯗ ꯁꯨꯝꯃꯤ ꯍꯥꯏꯗꯨꯅꯤꯅꯦ, ꯏꯁꯦ ꯑꯩꯅ ꯉꯥꯅꯨ ꯑꯃ ꯍꯥꯠꯂꯒ ꯇꯩꯁꯤꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯒꯤ ꯑꯁꯦꯡꯕꯗꯨꯗꯤ ꯈꯪꯉꯦ. ꯏꯃꯥꯗ ꯍꯥꯏꯔꯁꯨ ꯑꯁꯦꯡꯕꯗꯣ ꯊꯩꯗꯣꯛꯂꯒ ꯈꯨꯝꯅꯤ ꯈꯪꯕꯅ ꯑꯁꯦꯡꯕ ꯍꯥꯏꯅꯕ ꯇꯧꯕꯅꯤ." ꯖꯥꯇꯤ ꯃꯁꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯏꯆꯥꯒꯤꯅꯤꯅꯦ. ꯅꯇꯩꯃꯗꯨꯅ ꯌꯨꯝꯁꯤ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯌꯨꯝꯕꯥꯟ ꯁꯤꯠꯂꯅꯤ ꯈꯟꯅ." "ꯏꯃꯥ, ꯌꯥꯔꯦ, ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ. ꯏꯃꯥꯅ ꯇꯥꯆꯧꯅ ꯁꯣꯏꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯇꯥꯆꯧ ꯏꯇꯩꯃ ꯂꯧꯔꯨꯕꯗꯒꯤ ꯁꯤꯕꯅꯤ ꯈꯟꯅ ꯏꯇꯩꯃꯕꯨ ꯅꯨꯡꯁꯤꯗꯕ, ꯌꯦꯡꯊꯤꯕ, ꯑꯗꯨꯅ ꯌꯨꯝꯁꯤ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯅꯝꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯅꯔꯥꯜꯗꯨ ꯑꯩꯉꯣꯟꯗꯕꯨ ꯊꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯅꯠꯇꯦ, ꯏꯃꯥꯅ ꯍꯥꯏꯁꯦ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪꯕꯨ..." "ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯌꯥꯔꯤꯕ, ꯑꯩ ꯏꯇꯩꯃ ꯍꯣꯏꯗꯁꯨ ꯆꯠꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯇꯩꯃꯗꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯔꯣই ꯍꯥꯏ. ꯑꯗꯨꯅ ꯅꯆꯥꯅꯨꯄꯥꯁꯨ ꯉꯁꯤ ꯆꯠꯈꯤꯕꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯔꯣꯏ." "ꯑꯇꯣꯝꯕ, ꯑꯇꯣꯝꯕ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥꯕꯨ ꯏꯇꯣꯝꯇ ꯌꯨꯝꯁꯤꯗ ꯀꯔꯝꯅ..." "ꯏꯃꯥꯅ ꯑꯗꯨ ꯍꯥꯟꯅ ꯈꯟꯗꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯈꯨꯗꯣꯡꯊꯤꯗꯨꯅ ꯂꯩꯈꯤꯗꯕ ꯊꯣꯛ ꯏꯃꯥꯒꯤ ꯊꯧꯑꯣꯡꯁꯤꯗꯤ ꯅꯃꯧ ꯑꯇꯣꯝꯕꯤꯗꯨꯗ ꯆꯞ ꯃꯥꯟꯅꯅꯃꯛ ꯇꯧꯗꯣꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯜꯂꯒ ꯌꯨꯝꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ." "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯩꯍꯩꯗꯕ ꯉꯥꯛꯇ. ꯅꯇꯩꯃꯗꯣ ꯏꯃꯥꯅ ꯍꯌꯦꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯆꯠꯂꯒ ꯌꯨꯝꯁꯤꯗ ꯂꯥꯛꯅꯕ ꯍꯥꯏꯔꯨꯔꯒꯦ. ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯏꯃꯥꯒꯤ ꯑꯇꯣꯝꯕ." ꯍꯥꯏꯅ ꯖꯥꯇꯤꯗꯨ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯀꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯤ ꯃꯃꯥꯒꯤ ꯋꯥ ꯇꯥꯗ ꯑꯗꯨꯃꯛ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯥꯇꯤ ꯑꯍꯤꯡꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯕ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯑꯗꯨꯃꯛ ꯀꯞꯆꯔꯝꯃꯤ꯫ ꯊꯣꯡꯖꯥꯎꯗꯨꯁꯨ ꯑꯗꯨꯃꯛ ꯁꯕꯥꯛ ꯐꯥꯛꯅ ꯍꯥꯡꯂꯒ ꯂꯣꯟꯖꯤꯟꯒꯅꯤ ꯈꯟꯗꯅ ꯑꯗꯨꯃꯛ ꯅꯣꯡ ꯉꯥꯟꯈꯤꯔꯝꯃꯤ꯫ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯍꯅꯨꯊꯪꯗꯨꯗ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯍꯟꯅ ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯗ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯂꯟꯗꯣꯅꯤꯁꯨ ꯃꯥꯒꯤ ꯑꯆꯨꯝꯕꯗꯨ ꯇꯞꯅ ꯃꯌꯥꯝꯅ ꯈꯪꯅꯔꯛꯄꯗꯨꯗ ꯇꯞꯅ ꯃꯄꯥꯜ ꯏꯄꯥꯜꯗ ꯈꯔ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ
ꯑꯅꯧꯕ ꯌꯨꯝꯕꯥꯜ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯈꯟꯗ ꯃꯄꯨꯟꯁꯤꯒꯤꯗꯃꯛ ꯃꯄꯥꯝꯗ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯅꯤꯡꯁꯤꯡ ꯃꯥꯁꯨ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫